ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯅꯝ ꯊꯥꯕꯝ ꯃꯣꯅꯤꯀꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯗꯨꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯈꯨꯜ ꯑꯃꯗ ꯁꯥꯈꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯁꯥꯈꯤ ꯑꯁꯤ ꯌꯥꯝꯅ ꯄꯪꯕ, ꯃꯤꯅ ꯍꯥꯏꯕ ꯋꯥꯗ ꯌꯥꯝꯅ ꯊꯥꯖꯒꯟꯕꯤ ꯅꯨꯄꯤ ꯑꯃꯈꯛꯅꯤ꯫ ꯃꯍꯥꯛꯅ ꯃꯤꯅ ꯍꯥꯏꯕ ꯉꯥꯡꯕ ꯋꯥꯗ ꯊꯥꯖꯕꯒꯤ ꯆꯥꯡ ꯑꯁꯤ ꯃꯤꯅ ꯁꯥꯃꯨꯗꯤ ꯃꯔꯨꯝ ꯀꯣꯛꯏ ꯍꯥꯏꯔꯁꯨ ꯁꯥꯃꯨꯁꯦ ꯃꯔꯨꯝ ꯀꯣꯛꯇ ꯀꯣꯛꯂꯕꯗꯧꯅ ꯊꯥꯖꯕ ꯃꯤꯗꯥꯖꯥꯠꯅꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯁꯥꯈꯤ ꯃꯈꯨꯠꯇ ꯈꯥꯎ ꯃꯌꯣꯝ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯡꯁꯥꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯁꯥꯈ꯭ꯔꯦꯍꯦ! ꯑꯁꯨꯛ ꯌꯥꯝ ꯁꯥꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯀꯣꯛꯊꯛꯁꯤꯗ ꯌꯦꯔꯨꯝ ꯑꯃꯒ ꯊꯝꯂꯕꯗꯤ ꯁꯣꯏꯗꯅꯅꯦ ꯌꯦꯅꯥꯎ ꯑꯣꯜꯂꯅꯤ꯫ ꯁꯤꯔꯦ ꯁꯥꯕꯅ꯫ ꯏꯅꯦ ꯃꯦꯂꯩꯒꯤ ꯄꯣꯠꯐꯝꯗ ꯉꯥꯏꯍꯥꯛ ꯆꯪꯂꯒ ꯀ꯭ꯋꯥ ꯆꯥꯕ ꯑꯣꯏꯅ ꯄꯣꯊꯥꯔꯨꯒꯦ꯫ ꯑꯁꯤ ꯈꯟꯅ ꯁꯥꯈꯤ ꯃꯦꯂꯩꯒꯤ ꯄꯣꯠꯐꯝ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯕ, ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯕ ꯄꯥꯝꯖꯕꯤ ꯃꯧ ꯍꯅꯨꯕꯤ ꯈꯔꯁꯨ ꯄꯣꯠꯐꯝꯗꯨꯗ ꯀ꯭ꯋꯥ ꯃꯇꯞ ꯑꯃꯃꯝ ꯎꯝꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯄꯨꯟꯁꯤꯟꯅꯗꯨꯅ ꯃꯅꯤ ꯃꯃꯧ ꯇꯤꯟꯅꯕ ꯌꯥꯗꯕ, ꯃꯅꯤ ꯃꯃꯧ ꯈꯠꯅꯕꯒꯤ ꯃꯤꯋꯥ ꯉꯥꯡꯂꯒ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯥꯈꯤ ꯃꯍꯥꯛ ꯂꯥꯛꯄ ꯎꯕꯗ ꯅꯨꯄꯤ ꯑꯃꯅ, "ꯁꯥꯈꯤ, ꯅꯪꯕꯨ ꯅꯨꯡꯁꯥ ꯁꯥꯕꯁꯤꯗ ꯀꯗꯥꯏ ꯆꯠꯂꯨꯔꯤꯅꯣ?" "ꯀꯩꯊꯦꯜꯗ ꯂꯨꯍꯣꯡꯕꯒꯤ ꯄꯣꯠꯆꯩ ꯈꯔ ꯂꯩꯔꯨꯕꯅꯤ ꯏꯆꯦ꯫ ꯅꯨꯡꯁꯥ ꯁꯥꯃꯟꯕꯁꯤꯗ ꯏꯅꯦ ꯃꯦꯂꯩꯒꯤ ꯄꯣꯠꯐꯝꯁꯤꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ, ꯀ꯭ꯋꯥꯁꯨ ꯃꯇꯞ ꯑꯝꯇ ꯆꯥꯒꯦ ꯍꯥꯏꯗꯅ ꯆꯪꯂꯛꯄꯅꯤ." ꯑꯁꯤ ꯍꯥꯏꯅ ꯄꯣꯠ ꯌꯣꯟꯕꯤ ꯃꯦꯂꯩꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯏꯅꯦ, ꯀ꯭ꯋꯥ ꯃꯇꯞ ꯑꯝꯇ ꯍꯥꯎꯅ ꯇꯞꯄꯤꯔꯛꯎ, ꯀ꯭ꯋꯥ ꯃꯇꯞꯇꯨꯃ ꯎꯝꯁꯤꯜꯂꯒ ꯁ꯭ꯋꯥꯏꯗ ꯍꯪꯆꯤꯠ ꯂꯥꯡꯒꯦ ꯉꯥꯏꯍꯥꯛꯇ" ꯍꯥꯏꯅ ꯁꯥꯈꯤ ꯂꯩꯔꯤꯕ ꯃꯧꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯁꯨ ꯐꯝꯕ ꯌꯥꯎꯏ꯫ "ꯁꯥꯈꯤ, ꯅꯆꯥꯅꯨꯄꯥ ꯂꯨꯍꯣꯡꯗꯧꯔꯦ ꯑꯗꯨꯕꯨ ꯀꯔꯝ ꯀꯥꯟꯗꯅꯣ?" "ꯂꯥꯛꯂꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯁꯤꯗꯅꯤ." "ꯑꯦ, ꯑꯗꯨꯗꯤ ꯀꯨꯏꯗ꯭ꯔꯦꯅ." "ꯍꯣꯏ ꯏꯆꯦ, ꯀꯨꯏꯗ꯭ꯔꯦ. ꯁꯦꯕꯥꯎꯕꯨꯗꯤ ꯆꯠꯇ꯭ꯔꯤ. ꯍꯌꯦꯡꯒꯨꯝꯕꯒꯗꯤ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯅ ꯁꯦꯕꯥꯎ ꯆꯠꯍꯜꯂꯅꯤ." "ꯈꯪꯗꯦꯗ ꯏꯆꯦ, ꯑꯩꯗꯤ ꯏꯃꯧ ꯂꯥꯛꯂꯅꯤ ꯈꯟꯕꯗ ꯋꯥꯈꯜꯒꯁꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ. ꯁꯤꯗꯒꯤꯗꯤ ꯃꯧ ꯂꯥꯛꯄꯗꯒꯤ ꯑꯩꯁꯨ ꯏꯃꯧꯒꯤ ꯁꯦꯕꯥꯒꯥꯏꯗꯨ ꯐꯪꯂꯅꯤ ꯈꯜꯂꯨꯕꯗ ꯌꯥꯝ ꯍꯔꯥꯎꯏ." ꯅꯨꯄꯤ ꯑꯃꯅ, "ꯀꯥꯏꯗꯩꯅꯣꯗ ꯁꯥꯈꯤ, ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯧ ꯂꯥꯛꯂꯒ ꯏꯃꯧ ꯐꯪꯂꯒ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯔꯅꯨ. ꯃꯇꯝꯁꯦ ꯊꯥꯏꯅꯒꯤ ꯅꯪ ꯑꯩꯈꯣꯏꯅ ꯃꯧ ꯑꯣꯏꯔꯛꯄꯒꯤ ꯃꯇꯝꯗꯣ ꯅꯠꯇ꯭ꯔꯕꯅꯤ. ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯧꯁꯤꯡꯁꯤꯗꯤ ꯅꯨꯄꯤ ꯂꯥꯏ ꯉꯥꯛꯇ ꯉꯥꯏꯔꯕꯅꯤ. ꯃꯅꯦ ꯃꯀꯨ ꯅꯨꯡꯁꯤꯕ, ꯃꯅꯦ ꯃꯀꯨ ꯁꯦꯕꯥ ꯇꯧꯅꯤꯡꯕꯤ ꯃꯧ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤ." "ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ?" ꯅꯨꯄꯤ ꯑꯃꯅ, "ꯅꯪꯁꯨ ꯇꯥꯔꯝꯂꯅꯤꯗ ꯃꯧ ꯂꯥꯛꯄꯗꯒꯤ ꯏꯃꯨꯡ ꯀꯥꯏꯕꯒꯤ ꯋꯥꯔꯤ. ꯑꯩ ꯏꯁꯥꯃꯛꯀꯤ ꯌꯨꯝꯗꯁꯨ ꯊꯣꯛꯂꯤꯕꯁꯤꯅꯤ. ꯃꯧ ꯂꯥꯛꯄꯗꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯃꯧꯒꯤ ꯑꯣꯏꯈꯤꯗꯅ ꯑꯄꯣꯛꯄꯤ ꯃꯃꯥ ꯑꯩꯉꯣꯟꯗ ꯐꯥꯎ ꯍꯟꯅ ꯌꯦꯡꯂꯛꯇꯗꯅ ꯇꯧꯔꯤꯁꯤꯅꯤ. ꯑꯩꯈꯣꯏꯒꯤꯁꯨꯅꯦ ꯏꯆꯥꯗꯣ ꯍꯧꯖꯤꯛꯇꯤ ꯏꯃꯧ ꯇꯧ ꯉꯝꯕꯤꯗꯨꯅ ꯄꯨꯡꯁꯨꯝ ꯁꯨꯝꯕꯤꯈ꯭ꯔꯦ. ꯏꯃꯧ ꯐꯪꯂꯒ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯨꯕ ꯑꯩꯁꯦ ꯏꯃꯧ ꯐꯪꯂꯀꯥꯟꯗ ꯀꯔꯤ ꯅꯨꯡꯒꯤ ꯏꯃꯧ ꯄꯥꯝꯖꯔꯨꯕꯅꯣ ꯍꯥꯏꯗꯅ ꯈꯜꯂꯛꯂꯕꯅꯤ. ꯅꯣꯡꯃꯇ ꯏꯃꯧꯒꯤ ꯁꯦꯕꯥ ꯀꯥꯏꯗꯣ ꯐꯪꯈꯤꯗ꯭ꯔꯕꯅꯤ. ꯍꯅꯨꯕꯤ ꯑꯩꯅ ꯑꯣꯏꯅ ꯃꯧꯒꯤ ꯁꯦꯕꯥ ꯇꯧꯗꯅ ꯂꯩꯔꯦ. ꯑꯗꯨꯅꯅꯦ ꯁꯥꯈꯤ ꯏꯕꯦꯝꯃ, ꯃꯧ ꯂꯥꯛꯂꯒ ꯅꯨꯡꯉꯥꯏꯅꯤ ꯀꯥꯏꯗꯨꯗꯤ ꯈꯜꯂꯨꯔꯅꯨ. ꯑꯩꯈꯣꯏꯗꯤꯅꯦ ꯃꯧ ꯂꯥꯛꯄꯒꯤ ꯆꯩꯊꯦꯡ ꯐꯪꯂꯕꯅꯤꯅ ꯃꯧꯒ ꯄꯨꯡꯈꯤ ꯈꯤꯖꯔꯦ. ꯅꯪꯗꯤ ꯍꯧꯖꯤꯛ ꯃꯗꯨ ꯈꯪꯗ꯭ꯔꯤꯕꯒꯤꯅꯤ ꯃꯧ ꯂꯥꯛꯂꯒ ꯅꯨꯡꯉꯥꯏꯅꯤꯅ ꯈꯜꯂꯤꯗꯣ." "ꯀꯩꯅꯣ, ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯁꯤꯡꯁꯦ ꯌꯥꯝ ꯐꯠꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯔꯤꯁꯤꯕꯣ?" "ꯍꯣ, ꯐꯠꯇ꯭ꯔꯦ. ꯄꯨꯔꯥ ꯀꯩꯅꯣꯝꯒꯤ ꯃꯧ ꯉꯥꯛꯇ ꯉꯥꯏꯔꯕꯅꯤ. ꯅꯪꯅ ꯈꯪꯗꯕꯒꯤꯅꯤꯀꯣ. ꯁꯥꯈꯤ, ꯍꯥꯏꯕꯤꯔꯤꯕꯁꯤꯅꯤ, ꯅꯃꯧ ꯂꯥꯛꯄꯒ ꯄꯥꯝꯃꯨꯅꯨ. ꯃꯧꯕꯨ ꯂꯥꯛꯂꯕ ꯑꯑꯣꯟꯕ ꯃꯗꯨꯝ ꯂꯥꯛꯂꯗꯧꯕꯅꯤ. ꯅꯆꯥꯅꯨꯄꯥꯒꯗꯣ ꯅꯃꯧ ꯅꯨꯄꯤꯅ ꯈꯨꯗꯣꯝꯕꯤ ꯃꯇꯣꯟꯗ ꯍꯥꯞꯂꯒ ꯎꯔꯨꯔꯨ ꯎꯪꯈꯥꯏꯈ꯭ꯔꯗꯧꯅꯤ. ꯑꯋꯥꯡꯒꯤ ꯍꯟꯗꯛꯇ ꯃꯃꯧ ꯐꯪꯈꯤꯕꯗ ꯉꯥꯏꯔꯤꯕ ꯏꯆꯦ ꯄꯤꯁꯛꯀꯤ ꯏꯃꯨꯡꯗꯣ ꯃꯧꯗꯣ ꯂꯥꯛꯄꯗꯒꯤ ꯇꯣꯉꯥꯟꯅ ꯆꯥꯅꯔꯦꯌꯦ. ꯃꯣꯏꯒꯤ ꯃꯧꯗꯨꯁꯨ ꯃꯇꯝꯁꯤꯒꯤ ꯌꯛ ꯂꯥꯎꯕꯤ ꯃꯧ ꯑꯣꯏꯕꯖꯥꯠꯅꯤ. ꯃꯅꯦ ꯃꯀꯨꯒꯤ ꯁꯦꯕꯥ ꯇꯧꯕꯗꯤ ꯂꯥꯏꯔꯗꯅ ꯂꯨꯍꯣꯡꯕ ꯊꯥ ꯐꯥꯔꯛꯄꯗ ꯇꯣꯉꯥꯟꯅ ꯆꯥꯏ ꯍꯥꯏꯔꯤꯁꯤꯅꯤ. ꯏꯆꯦ ꯄꯤꯁꯛꯅ ꯀꯞꯇꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯇꯝꯂꯩ. ꯀꯌꯥꯗꯤ ꯍꯦꯛ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨ ꯃꯇꯧꯗꯣ." ꯑꯗꯨ ꯍꯥꯏꯔꯒ ꯃꯈꯥꯔꯣꯝꯒꯤ ꯏꯆꯦ ꯇꯅꯧꯕꯤꯗꯣ, ꯃꯥꯁꯨ ꯃꯃꯧ ꯅꯨꯄꯤ ꯑꯍꯨꯝꯗꯨꯒꯤ ꯁꯥꯔꯩꯗ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯂꯩꯔ ꯃꯥꯜꯂꯤ. ꯃꯃꯧ ꯑꯍꯨꯝꯗꯣ ꯆꯪꯗꯅ ꯃꯅꯦꯝ ꯑꯁꯣꯟꯕꯤꯗꯨꯕꯨ ꯑꯣꯠꯄꯤ ꯍꯥꯏꯔꯤꯁꯤꯅꯤ. ꯃꯃꯧꯁꯤꯡꯗꯨꯅ ꯃꯃꯥ ꯑꯁꯣꯟꯕꯤꯗ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯔꯤꯕꯗꯣ ꯃꯆꯥꯅꯨꯄꯥꯁꯤꯡꯗꯨꯅ ꯃꯥꯒꯤ ꯃꯇꯨꯁꯤꯡꯗꯨꯗ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎ ꯍꯥꯏꯗꯦ ꯍꯥꯏꯔꯤꯁꯤꯅꯤ. ꯀꯗꯥꯏꯗꯒꯤ ꯍꯥꯏꯔꯅꯤꯒꯦ,
ꯃꯇꯨꯁꯤꯡꯗꯨꯅ ꯄꯨꯡꯁꯨꯝ ꯁꯨꯝꯕꯤꯈ꯭ꯔꯒ ꯃꯧꯕꯨ ꯂꯥꯛꯂꯕꯗꯤ ꯏꯆꯥ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯃꯧꯒꯤ ꯍꯥꯏꯗꯨꯅꯤ ꯃꯃꯥꯗꯒꯤ ꯑꯗꯨꯝ ꯃꯇꯨꯅ ꯍꯦꯟꯈꯤꯕ ꯇꯥꯕ ꯈꯪꯗꯦꯗ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯁꯤꯡꯁꯤꯅ ꯑꯁꯨꯛ ꯌꯥꯝ ꯐꯠꯇ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯇꯧꯕꯗꯤ ꯑꯃꯔꯣꯝꯗ ꯃꯧ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯂꯝꯂꯥꯟꯕꯤꯅꯤꯗꯣ ꯀꯔꯝꯅꯗꯤ ꯃꯈꯣꯏꯅ ꯂꯩꯔꯝꯂꯤꯕ ꯃꯄꯨꯔꯣꯏꯕꯒꯤ ꯃꯃꯥ ꯃꯄꯥꯗꯨꯕꯨ ꯅꯨꯡꯁꯤꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯀꯅꯥꯒꯤ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯃꯅꯤ ꯃꯃꯧꯒꯤ ꯋꯥꯔꯤ ꯃꯧ ꯐꯠꯇꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯄꯨꯊꯣꯛꯇꯨꯅ ꯑꯋꯣꯏꯕꯅꯤꯁꯨ ꯈꯪꯗꯦ ꯑꯣꯏꯗꯕꯅꯤꯁꯨ ꯈꯪꯗꯦ ꯃꯈꯣꯏꯒꯤ ꯊꯣꯛꯄ ꯃꯈꯣꯏ ꯃꯁꯦꯟ ꯑꯣꯟꯁꯤꯟꯅꯗꯨꯅ ꯃꯤꯋꯥ ꯉꯥꯡꯂꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯏꯄꯪ ꯄꯪꯖꯕꯤ ꯁꯥꯈꯤ ꯃꯥꯗꯤ ꯃꯃꯧ ꯐꯪꯂꯅꯤ ꯍꯥꯏꯅ ꯍꯔꯥꯎꯖꯔꯝꯕꯗꯣ ꯃꯧ ꯂꯥꯛꯂꯒ ꯃꯥꯒꯤ ꯏꯃꯨꯡ ꯀꯥꯏꯒꯗ꯭ꯔꯥ ꯃꯆꯥꯅꯨꯄꯥꯕꯨ ꯂꯥꯛꯀꯗꯧꯔꯤꯕꯤ ꯃꯃꯧ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯣꯏꯈꯤꯒꯗꯧꯔꯤꯕ꯭ꯔꯥ ꯃꯃꯥ ꯃꯄꯥ ꯃꯈꯣꯏꯕꯨ ꯍꯟꯅ ꯌꯦꯡꯂꯛꯂꯔꯣꯏꯗ꯭ꯔꯥ ꯈꯟꯕꯗ ꯃꯃꯧ ꯂꯥꯛꯄ ꯄꯥꯝꯗꯕ ꯍꯥꯏꯗꯨ ꯑꯣꯏꯔꯛꯂꯝꯃꯤ ꯃꯥꯒꯤ ꯃꯀꯣꯛ ꯑꯁꯤꯗ ꯃꯧ ꯂꯥꯛꯂꯗꯤ ꯏꯃꯨꯡ ꯀꯥꯏ ꯃꯧ ꯂꯥꯛꯂꯕꯗꯤ ꯃꯆꯥꯅꯨꯄꯥꯁꯨ ꯃꯧꯒꯤ ꯑꯣꯏꯈꯤꯗꯨꯅ ꯃꯃꯥ ꯃꯄꯥ ꯅꯨꯡꯁꯤꯕ ꯈꯪꯂꯛꯇꯦ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤ ꯆꯨꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝꯒꯤ ꯈꯣꯡꯂꯩ ꯃꯇꯨꯡ ꯏꯟꯅ ꯁꯥꯈꯤꯒꯤ ꯑꯃꯇꯪ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯋꯥꯡꯂꯦꯟꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯁꯨ ꯌꯧꯔꯛꯂꯦ ꯃꯆꯥꯅꯨꯄꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯃꯥ ꯏꯕꯦꯝꯃ ꯁꯥꯈꯤꯕꯤ ꯃꯥꯏꯊꯣꯡꯗ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯒꯤ ꯃꯃꯤ ꯀꯔꯤꯝꯇ ꯇꯥꯗ ꯑꯣꯏꯅꯗꯨꯝ ꯃꯥꯏꯊꯣꯡ ꯃꯛꯁꯤꯟ ꯎꯪꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯂꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯉꯁꯥꯏꯗꯒꯤ ꯎꯪꯗꯨꯅ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯕꯒꯤ ꯃꯇꯧ ꯑꯃꯗ ꯐꯝꯂꯤꯕꯗꯨ ꯎꯕꯗ ꯃꯄꯨꯔꯣꯏꯕ ꯇꯣꯃꯥꯜꯅ "ꯀꯔꯤꯅꯣꯅꯦ ꯃꯃꯥ, ꯅꯆꯥꯅꯨꯄꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯁꯤꯗ ꯅꯪꯅ ꯑꯗꯨꯗ ꯁꯨꯛꯊꯗꯨꯅ ꯃꯥꯂꯦꯝꯒꯤ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯄꯨꯝꯕ ꯄꯨꯕꯒꯤ ꯃꯑꯣꯡꯗ ꯎꯪꯗꯨꯅ ꯐꯝꯂꯤꯕꯗꯨꯕꯨ ꯀꯩꯗꯧꯔꯒꯦ?" "ꯃꯣꯏ ꯃꯄꯥ, ꯉꯁꯤꯗꯤ ꯑꯩ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ." "ꯏ, ꯀꯔꯤꯒꯤ ꯅꯪꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ? ꯅꯠꯇꯦ, ꯅꯣꯏ ꯅꯄꯥꯝꯒꯤ ꯃꯤꯁꯤꯡꯗꯨ ꯅꯆꯥꯅꯨꯄꯥꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯂꯥꯛꯂꯔꯣꯏ ꯀꯥꯏꯅ ꯍꯥꯏꯔꯛꯂꯕ꯭ꯔꯣ?" "ꯑꯁ, ꯀꯗꯥꯏꯗꯒꯤ ꯏꯄꯥꯝꯒꯤ ꯋꯥꯅꯣ, ꯃꯣꯏ ꯃꯄꯥꯅ ꯑꯃꯨꯛ ꯃꯇꯥꯡꯁꯤꯗ ꯄꯛꯁꯤꯜꯂꯛꯏꯁꯤꯕꯣ? ꯑꯣ, ꯑꯩꯒꯤ ꯏꯄꯥꯝꯒꯤ ꯃꯤꯗꯤꯅꯦ ꯑꯩꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛꯇ ꯑꯃꯠꯇ ꯆꯤꯠꯊꯔꯣꯏ, ꯂꯣꯏꯅ ꯂꯥꯛꯀꯅꯤ." "ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯅꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯎꯪꯂꯒ ꯂꯩꯔꯤꯕꯗꯨꯅ?" "ꯑꯣ, ꯉꯁꯤꯗꯒꯤꯗꯤ ꯃꯧ ꯂꯥꯛꯂꯗꯕꯅꯤꯅ ꯏꯆꯥꯅꯨꯄꯥꯁꯦ ꯃꯧꯒꯤ ꯑꯣꯏꯈ꯭ꯔꯅꯤ ꯈꯜꯂꯨꯕꯗ ꯋꯥꯈꯜꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ." "ꯏ, ꯌꯥꯏꯍꯦ ꯃꯃꯥ ꯅꯪꯁꯨ ꯋꯥꯈꯜꯒꯗꯤ꯫ ꯑꯣ, ꯑꯗꯨꯒꯤꯗꯃꯛ ꯋꯥꯈꯜ ꯋꯥꯕꯤꯌꯨ ꯍꯥꯏꯗꯦ꯫ ꯃꯧ ꯂꯥꯛꯂꯕꯗꯤ ꯏꯆꯥ ꯑꯣꯏꯔꯁꯨ ꯃꯧꯒꯤ ꯑꯗꯨꯝ ꯑꯣꯏꯈꯤꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯁꯤꯗꯤ ꯇꯥꯏꯕꯪꯒꯤ ꯆꯠꯅꯕꯤ, ꯃꯁꯤꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯑꯩꯁꯨ ꯉꯥꯏ, ꯅꯪ ꯂꯥꯛꯄꯗꯒꯤ ꯑꯩꯁꯦ ꯅꯪꯒꯤ ꯑꯣꯏꯔꯤꯁꯤꯅꯤ꯫ ꯑꯩꯅ ꯊꯥꯕꯨꯝ ꯇꯔꯥꯅꯥꯎ ꯄꯨꯗꯨꯅ ꯋꯥꯅ ꯅꯥꯎ ꯌꯣꯛꯆꯔꯛꯂꯤꯕ ꯏꯆꯥꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯃꯧꯒꯤ ꯑꯣꯏꯍꯜꯂꯣ ꯍꯥꯏꯕꯅꯣ ꯃꯣꯏ ꯃꯄꯥ? ꯃꯣꯏ ꯃꯄꯥꯗꯤ ꯅꯆꯥꯅꯨꯄꯥꯁꯦ ꯃꯧꯒꯤ ꯑꯣꯏꯈ꯭ꯔꯅꯤ ꯀꯥꯏꯅ ꯀꯔꯤꯝꯇ ꯅꯨꯡꯉꯥꯏꯇꯕꯒ ꯐꯥꯎꯗꯕ ꯃꯥꯜꯂꯤ꯫ ꯑꯩꯗꯤ ꯃꯃꯥ ꯀꯧꯕꯅꯤꯅ ꯏꯆꯥꯁꯦ ꯃꯤꯒꯤ ꯑꯣꯏꯈꯤꯅꯤ ꯈꯟꯕꯗ ꯋꯥꯈꯜꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯤꯌꯦ" ꯍꯥꯏꯅ ꯁꯨꯠ ꯀꯞꯂꯛꯂꯝꯃꯤ꯫ "ꯍꯩ, ꯑꯁꯤꯒꯤꯗꯃꯛꯇꯕꯨ ꯀꯞꯇꯅꯒ ꯇꯧꯔꯤꯅꯦ ꯃꯁꯦ? ꯍꯩ ꯑꯄꯪꯕꯤ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ? ꯃꯧ ꯂꯥꯛꯂꯒ ꯅꯆꯥꯁꯤ ꯃꯧ ꯈꯛꯀꯤ ꯑꯣꯏꯈꯤꯅꯤ ꯍꯥꯏꯕꯨ ꯀꯔꯤ? ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯒꯤꯁꯨ ꯏꯆꯥ ꯑꯗꯨꯝ ꯑꯣꯏꯒꯗꯧꯔꯤꯕꯅꯤꯅꯦ ꯅꯪꯕꯨ꯫ ꯂꯥꯛꯇꯧꯔꯤꯕ ꯃꯧꯗꯨ ꯂꯝꯂꯥꯟꯕꯤ ꯅꯠꯇꯦ, ꯅꯪ ꯑꯩꯒꯤ ꯏꯃꯧꯅꯤ꯫ ꯑꯗꯨꯅ ꯃꯤꯒꯤ ꯀꯥꯏꯅ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯍꯥꯏꯒꯅꯨ, ꯇꯥꯕ ꯅꯨꯡꯉꯥꯏꯇꯦ." "ꯍꯥꯏꯅꯤ, ꯀꯔꯤꯒꯤ ꯍꯥꯏꯔꯣꯏ? ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯂꯕꯁꯨ ꯃꯍꯥꯛꯇꯣ ꯂꯝꯂꯥꯟꯕꯤꯅꯦ, ꯂꯝꯂꯥꯟꯕꯤ." ꯃꯁꯤ ꯅꯨꯄꯤꯁꯤ ꯑꯐꯕꯤ ꯃꯅꯦꯝ ꯑꯣꯏꯅꯤ ꯊꯥꯖꯗꯦ꯫ ꯋꯥꯍꯩ ꯋꯥꯇꯥꯁꯤ ꯐꯠꯇꯕꯤ ꯃꯅꯦꯝꯒꯤ ꯋꯥꯉꯥꯡ ꯃꯩꯇꯧ ꯇꯧ꯫ "ꯍꯩ, ꯌꯥꯔꯦ, ꯑꯊꯤꯕ ꯅꯃꯥꯏꯗꯣ ꯊꯥꯡꯗꯣꯛꯂꯒ ꯁ꯭ꯋꯥꯏꯗ ꯀꯞꯂꯒ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯅꯪꯁꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯨ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯅꯨꯄꯤ ꯃꯌꯨꯝꯗ ꯏꯃꯧ ꯂꯧꯕ ꯆꯠꯄ ꯌꯥꯔꯛꯂꯅꯤ꯫ ꯏꯆꯥꯒꯤ ꯑꯐ ꯅꯨꯡꯉꯥꯏ ꯇꯥꯟꯈꯠꯂꯛꯄꯗ ꯑꯗꯨꯝꯅ ꯀꯞ ꯈꯣꯠꯇꯅ ꯇꯧꯒꯅꯨꯀꯣ." ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯥꯈꯤꯒ ꯌꯥꯝ ꯀꯟꯅ ꯋꯥꯔꯤ ꯄꯨꯜꯂꯤꯕꯤ ꯃꯃꯧ ꯌꯥꯝꯅ ꯌꯦꯡꯊꯤꯕꯤ ꯃꯆꯦ ꯊꯣꯛꯄꯤ ꯇꯣꯝꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯁꯥꯈꯤꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ "ꯁꯥꯈꯤ, ꯑꯁ, ꯃꯥꯒꯤ ꯇꯣꯝꯕꯤ ꯍꯥꯏꯕꯤ ꯍꯤꯒꯥꯏꯋꯥ ꯃꯀꯣꯛꯁꯤ ꯑꯃꯨꯛ ꯂꯥꯛꯏ꯫ ꯑꯩꯒꯤ ꯅꯨꯄꯤ ꯑꯄꯪꯕꯤꯁꯤꯗ ꯑꯃꯨꯛ ꯍꯤꯒꯥꯏꯋꯥ ꯀꯞꯁꯤꯜꯂꯝꯅ ꯇꯣꯛꯂꯔꯅꯤ ꯇꯧꯔꯤꯁꯦ꯫ ꯏꯇꯩꯃ, ꯆꯪꯕꯤꯔꯣ, ꯑꯩ ꯇꯥꯕ꯭ꯔꯥ? ꯑꯩ ꯃꯄꯥꯟꯗ ꯃꯤ ꯂꯥꯛꯄꯁꯤꯡꯗꯣ ꯑꯃꯨꯛꯇ ꯎꯅꯔꯨꯒꯦ, ꯅꯪꯁꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧ" ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈꯤ꯫ "ꯀꯔꯤꯅꯣ ꯁꯥꯈꯤ, ꯃꯤ ꯂꯥꯛꯄꯗꯤ ꯍꯧꯅꯔꯦ, ꯑꯗꯨꯒ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎ ꯅꯥꯄꯤꯒ ꯑꯃꯠꯇ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯤꯁꯤꯅ ꯀꯩꯗꯧꯔꯝꯂꯤꯕꯅꯣ? ꯅꯠꯇꯦ, ꯀꯩꯗꯧꯔꯒꯦ ꯍꯥꯏꯋꯥꯅꯤ ꯁꯥꯈꯤ ꯏꯕꯦꯝꯃ ꯅꯪꯕꯣ?" "ꯏꯆꯦ, ꯉꯁꯤꯗꯤ ꯑꯩ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ꯫ ꯏꯆꯥ ꯅꯨꯄꯥꯁꯦ ꯃꯧ ꯂꯥꯛꯂꯕꯗꯤ ꯃꯧꯒꯤ ꯑꯣꯏꯈ꯭ꯔꯅꯤ ꯈꯜꯂꯨꯕꯗ ꯑꯩ ꯄꯪꯀꯞꯇ ꯀꯞꯅꯤꯡꯉꯤ꯫ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯧꯁꯤꯡꯁꯤꯒꯤ ꯃꯇꯧꯁꯤꯒ ꯑꯩꯅꯦ ꯏꯃꯧ ꯂꯥꯛꯀꯅꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯐꯝꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯍꯧꯖꯤꯛ ꯇꯥꯔꯤꯕ ꯎꯔꯤꯕ ꯃꯌꯥꯝꯁꯦ, ꯃꯧ ꯂꯥꯛꯄꯗꯒꯤ ꯃꯣꯏꯒꯤ ꯏꯃꯨꯡꯗꯣ ꯀꯥꯏꯔꯦꯒ,
ꯍꯥ ꯃꯧ ꯂꯥꯛꯄꯗꯒꯤ ꯃꯅꯦꯝꯗꯣ ꯌꯥꯝ ꯑꯣꯠꯄꯤꯔꯦꯒ ꯍꯥ ꯃꯧ ꯂꯥꯛꯄꯗꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯃꯃꯧꯒꯤ ꯈꯨꯗꯣꯝꯕꯤ ꯃꯇꯣꯟꯗ ꯇꯣꯡꯈ꯭ꯔꯦꯒ ꯍꯥꯏꯗꯅ ꯆꯠ ꯃꯌꯥꯝ ꯇꯥꯕꯁꯤꯗ ꯑꯩ ꯌꯨꯝꯁꯤꯗ ꯃꯧꯒ ꯑꯃꯠꯇ ꯂꯥꯛꯍꯟꯅꯤꯡꯗ꯭ꯔꯦ ꯇꯁꯦꯡꯅ ꯑꯩ ꯃꯧ ꯂꯥꯛꯀꯅꯤ ꯈꯟꯕꯗ ꯀꯤꯖꯔꯦ ꯏꯍꯦ ꯑꯗꯨꯒꯤꯕꯨ ꯀꯔꯤꯝ ꯈꯜꯂꯨꯅꯨꯁꯦ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯅꯈꯨꯠꯇ ꯂꯩꯕ ꯉꯥꯛꯇꯅꯤ ꯏꯆꯦ ꯋꯥ ꯍꯥꯏꯒꯦ ꯂꯥꯛꯀꯗꯧꯔꯤꯕ ꯅꯃꯧꯗꯣ ꯑꯗꯨꯅ ꯅꯪꯕꯨ ꯀꯤꯅꯗ ꯆꯠꯍꯜꯂꯨ ꯅꯃꯧꯕꯨ ꯅꯨꯡꯁꯤꯅ ꯂꯨꯅ ꯈꯛ ꯇꯧꯔꯨꯅꯨ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯃꯧꯕꯨ ꯅꯨꯡꯁꯤꯅ ꯍꯦꯛ ꯇꯧꯔꯨꯕꯗ ꯌꯥꯏ ꯈꯪꯗꯅ ꯅꯊꯛ ꯀꯥꯔꯛꯇꯧꯔꯤꯕꯅꯤ ꯑꯗꯨꯅ ꯅꯪꯕꯨ ꯀꯤꯍꯜꯂꯨ ꯅꯪꯉꯣꯟꯗ ꯀꯣꯏꯍꯜꯂꯨ ꯍꯪꯒꯠꯅ ꯋꯥ ꯉꯥꯡꯕ ꯉꯝꯍꯟꯒꯅꯨ ꯂꯝꯕꯨ ꯍꯦꯜꯂꯕ ꯍꯦꯛꯇ ꯐꯨꯗꯨꯅ ꯋꯥꯔꯛꯎ ꯃꯗꯨꯗꯇ ꯃꯧ ꯃꯣꯏꯅ ꯐꯦ ꯍꯥꯏꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯏꯅ ꯀꯔꯤ ꯀꯔꯤꯅꯣ ꯋꯥꯐꯝ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯤ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯑꯄꯪꯕꯤ ꯁꯥꯈꯤ ꯃꯥꯗꯤ ꯑꯐꯕ ꯄꯥꯎꯇꯥꯛꯅꯤ ꯍꯥꯏꯅ ꯂꯧꯈ꯭ꯔꯦ ꯍꯣꯏꯅꯦ ꯏꯆꯦꯅ ꯍꯥꯏꯔꯤꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩ ꯇꯧꯔꯒꯦ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯃꯗꯒꯤ ꯂꯥꯛꯄꯤ ꯂꯝꯂꯥꯟꯕꯤ ꯃꯥꯅ ꯌꯨꯝꯁꯤꯗ ꯐꯦ ꯍꯥꯏꯗꯨꯅ ꯏꯆꯥꯅꯨꯄꯥꯕꯨ ꯃꯥꯒꯤ ꯑꯣꯏꯕꯗꯤ ꯈꯛ ꯌꯥꯔꯣꯏ ꯂꯝꯍꯦꯛ ꯍꯦꯜꯂꯛꯄꯗ ꯏꯈꯨꯠ ꯆꯥꯅ ꯐꯨ ꯆꯩꯗꯨꯅ ꯋꯥꯔꯛꯀꯦ ꯑꯗꯨꯅꯤ ꯑꯗꯨ ꯁꯥꯈꯤꯌꯥ ꯍꯣꯔꯦꯟ ꯃꯧꯗꯣ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯄꯒꯤ ꯗꯥꯏꯔꯤ ꯀꯥꯈꯠꯄꯗ ꯃꯈꯣꯡ ꯅꯦꯠꯄꯗꯣ ꯀꯥꯎꯕ ꯌꯥꯗꯦꯀꯣ ꯁꯣꯏ ꯂꯥꯛꯇꯅ ꯃꯧꯅꯒ ꯍꯥꯟꯅ ꯅꯪꯒꯤ ꯅꯈꯣꯡꯒꯗꯣ ꯅꯦꯠꯈ꯭ꯔꯕ ꯂꯣꯏꯔꯦ ꯏꯃꯨꯡꯁꯦ ꯑꯗꯨꯝ ꯃꯧꯅ ꯉꯝꯅ ꯄꯥꯟꯈ꯭ꯔꯗꯧꯅꯤ ꯑꯗꯨꯅ ꯅꯪꯅ ꯍꯥꯟꯅ ꯅꯃꯧ ꯅꯨꯄꯤꯒꯤ ꯃꯈꯣꯡꯗꯣ ꯅꯦꯠꯍꯧꯒꯗꯕꯅꯤ ꯅꯪꯒꯤ ꯅꯈꯥꯗ ꯅꯃꯧ ꯅꯨꯄꯤꯗꯣ ꯅꯝꯁꯤꯜꯂꯒ ꯊꯝꯅꯅꯕ ꯅꯪꯅ ꯉꯝꯅ ꯄꯥꯅꯅꯕ ꯍꯣꯏ ꯏꯆꯦ ꯑꯩ ꯍꯣꯔꯦꯟ ꯁꯣꯏꯗꯅ ꯏꯃꯧ ꯅꯨꯄꯤꯒꯤ ꯃꯈꯣꯡꯗꯣ ꯅꯦꯠꯈꯥꯏꯖꯒꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯂꯣꯏꯅꯅ ꯂꯥꯡꯗ꯭ꯔꯦꯟ ꯊꯤꯟꯗꯨꯅ ꯅꯨꯄꯤ ꯃꯌꯨꯝꯗ ꯂꯣꯌꯣꯝꯕꯤ ꯑꯣꯏꯔꯤꯕꯤ ꯑꯌꯤꯡꯕꯤꯕꯨ ꯂꯧꯕ ꯆꯠꯂꯝꯃꯤ ꯁꯥꯈꯤ ꯃꯆꯥꯒꯤ ꯅꯨꯡꯉꯥꯏꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯑꯄꯤꯛꯄ ꯋꯥꯈꯜ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯆꯥꯗꯨ ꯂꯩꯇꯥꯐꯝ ꯍꯦꯛ ꯈꯪꯖꯗꯦ ꯑꯁꯨꯝ ꯇꯧꯅ ꯂꯣꯌꯣꯝꯕꯤ ꯑꯅꯤꯁꯨ ꯑꯉꯧꯕ ꯀꯨꯟꯗꯣꯅ ꯊꯧꯔꯤ ꯑꯣꯏꯗꯨꯅ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯒꯤ ꯃꯇꯝꯅꯤ ꯃꯌꯥꯝ ꯑꯗꯨ ꯏꯀꯣꯏ ꯀꯣꯏꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯂꯣꯌꯣꯝꯕ ꯑꯣꯏꯔꯤꯕ ꯋꯥꯡꯂꯦꯟꯅ ꯆꯥꯔꯝꯕꯒꯤ ꯆꯥꯛꯂꯨꯛ ꯑꯗꯨꯕꯨ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯔꯤꯕꯤ ꯑꯌꯤꯡꯕꯤꯅ ꯆꯥꯔꯤ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯏꯅꯝꯃꯁꯦ ꯃꯁꯛ ꯃꯇꯧ ꯌꯥꯝ ꯐꯖꯩ ꯇꯥ ꯋꯥꯡꯂꯦꯟꯁꯦ ꯅꯨꯄꯤ ꯈꯟꯕꯒ ꯌꯥꯝ ꯍꯩꯕꯣ ꯂꯩꯁꯥꯕꯤ ꯑꯃꯅ ꯑꯃꯨꯛ ꯃꯁꯛ ꯐꯖꯕꯗ ꯅꯠꯇꯦ ꯃꯕꯨꯛꯁꯨ ꯌꯥꯝ ꯐꯔꯝꯗꯧ ꯃꯥꯜꯂꯤ ꯏꯅꯝꯃꯁꯦ ꯋꯥꯗꯨꯗ ꯃꯅꯦꯝ ꯑꯣꯏꯔꯤꯕꯤ ꯁꯥꯈꯤꯅ ꯅꯨꯡ ꯄꯥꯟ ꯅꯥꯏꯕ ꯃꯤꯑꯣꯏꯕꯅꯤ ꯃꯄꯥꯜ ꯊꯣꯡꯗ ꯐꯕ ꯃꯥꯜꯂꯁꯨ ꯃꯅꯨꯡꯗ ꯇꯤꯟ ꯆꯪꯂꯝꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦ ꯑꯩꯗꯤꯅꯦ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯧꯁꯤꯡꯁꯦ ꯂꯣꯏꯅ ꯈꯤꯖꯔꯦ ꯏꯃꯧ ꯑꯣꯏꯒꯦꯔꯥ ꯃꯤꯒꯤ ꯃꯃꯧ ꯑꯣꯏꯒꯦꯔꯥ ꯃꯧ ꯍꯥꯏꯕ ꯖꯥꯠꯁꯦ ꯂꯣꯏꯅ ꯈꯤꯖꯔꯦ ꯃꯧ ꯑꯐꯕꯤ ꯍꯥꯏꯗꯣ ꯃꯇꯝꯁꯤꯗ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤ ꯀꯅꯥꯅ ꯈꯪꯕꯅꯣ ꯑꯩꯒꯤ ꯏꯃꯧꯁꯤꯁꯨ ꯃꯇꯝꯁꯤꯒꯤ ꯌꯛ ꯂꯥꯎꯕꯤ ꯃꯧ ꯑꯣꯏꯔꯝꯕꯁꯨ ꯃꯅꯦꯝ ꯑꯣꯏꯔꯤꯕꯤ ꯃꯍꯥꯛꯅ ꯉꯥꯡꯊꯣꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯑꯌꯤꯡꯕꯤ ꯈꯖꯤꯛ ꯅꯨꯡꯉꯥꯏꯖꯗꯦ ꯂꯩꯔꯤꯕ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯃꯧꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏ ꯃꯁꯦꯟ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯩ ꯃꯗꯨꯗ ꯁꯥꯒꯩꯒꯤ ꯅꯨꯄꯤ ꯑꯃꯅ ꯍꯩ ꯁꯥꯈꯤꯌꯥ ꯃꯤꯒꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯤ ꯃꯧ ꯈꯔꯅ ꯐꯠꯇ꯭ꯔꯒ ꯃꯧ ꯂꯣꯏꯅ ꯐꯔꯣꯏ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯂꯥꯟꯒꯅꯤ ꯌꯨꯝꯒꯤ ꯃꯧ ꯑꯃꯕꯨ ꯑꯐꯕꯤ ꯃꯧ ꯑꯃ ꯑꯣꯏꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯃꯅꯦꯝ ꯑꯣꯏꯕꯤ ꯑꯩꯈꯣꯏꯒꯤ ꯃꯈꯥꯁꯨ ꯌꯥꯝ ꯄꯣꯜꯂꯤ ꯀꯥꯏꯗꯩꯅꯣꯗ ꯏꯆꯦꯕꯦꯝꯃ ꯂꯥꯛꯂꯤꯕ ꯌꯨꯝꯒꯤ ꯃꯧ ꯈꯨꯗꯤꯡꯃꯛ ꯁꯥꯒꯩ ꯑꯃꯗꯒꯤ ꯂꯥꯛꯄ ꯂꯝꯂꯥꯟꯕꯤ ꯉꯥꯛꯇꯅꯤ ꯃꯈꯣꯏꯅ ꯃꯅꯦꯝ ꯃꯀꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯃꯗꯤ ꯑꯣꯏꯗ꯭ꯔꯕ ꯋꯥꯅꯤ ꯃꯣꯏꯒꯤ ꯅꯨꯄꯥꯗꯨ ꯈꯛꯅꯤ ꯃꯣꯏꯅ ꯅꯨꯡꯁꯤꯔꯤꯕ ꯂꯩꯔꯝꯂꯤꯕ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗꯨꯗꯤ ꯃꯣꯏꯅ ꯅꯨꯡꯁꯤꯕ ꯉꯝꯕ ꯅꯠꯇꯦ ꯍꯥꯏꯅ ꯃꯤꯅ ꯀꯔꯤ ꯈꯟꯈꯤꯅꯤ ꯉꯁꯤꯗ ꯂꯥꯛꯄꯤ ꯃꯃꯧ ꯑꯁꯤꯅ ꯀꯔꯤ ꯈꯟꯈꯤꯅꯤ ꯍꯥꯏꯕ ꯀꯔꯤꯁꯨ ꯈꯟꯕ ꯇꯧꯗ ꯃꯥꯅ ꯉꯥꯡꯅꯤꯡꯂꯤꯕ ꯋꯥꯗꯨ ꯄꯜ ꯂꯩꯇꯅ ꯍꯦꯛꯇ ꯉꯥꯡꯏ ꯀꯔꯤꯅꯣ ꯃꯁꯤ ꯅꯨꯄꯤꯁꯤꯅ ꯉꯥꯡꯉꯤ ꯃꯌꯥꯝꯁꯤꯕꯣ ꯉꯁꯤꯗ ꯂꯥꯛꯄꯤ ꯃꯃꯧ ꯑꯁꯤꯅ ꯀꯔꯤ ꯈꯟꯈꯤꯅꯤ ꯈꯟꯗꯈꯩ ꯄꯉꯥꯡꯗ ꯉꯥꯡꯉꯤꯅꯦ ꯑꯩ ꯁꯈꯤꯌꯥ ꯌꯥꯔꯦ ꯆꯥꯛ ꯆꯥꯔꯤꯉꯩ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ ꯑꯩ ꯂꯩꯁꯥꯕꯤ ꯁꯥ ꯃꯌꯥꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯍꯪꯉꯨ ꯍꯥꯏꯅ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯅ ꯋꯥꯗꯨ ꯊꯩꯗꯣꯛꯇꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯤꯡꯕꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯋꯥꯏ ꯁꯤꯠ ꯂꯝꯁꯦꯡ ꯇꯧꯔꯕ ꯃꯇꯨꯡ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯇꯨꯅ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯂꯝꯃꯤ ꯂꯣꯏꯔꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯒ ꯃꯩ ꯍꯧꯒꯠꯇꯨꯅ ꯁꯪꯒꯣꯝ ꯂꯣꯜꯂꯤ ꯍꯩ ꯀꯔꯤꯅꯣ ꯃꯩꯊꯛꯇ ꯊꯥꯡꯒꯠꯂꯤꯕꯗꯣ ꯁꯪꯒꯣꯝꯅꯤ ꯏꯃꯥ ꯕꯥꯕ ꯈꯣꯏ ꯃꯣꯏ ꯇꯥꯗ ꯈꯣꯏ ꯌꯥꯎꯔꯛꯂꯒ ꯊꯛꯅꯕ ꯍꯥꯏꯗꯅ ꯁꯪꯒꯣꯝ ꯂꯣꯟꯕꯅꯤ ꯁꯪꯒꯣꯝꯗꯣ ꯅꯀꯨ ꯏꯕꯨꯡꯉꯣꯒꯤ ꯈꯛ ꯂꯣꯜꯂꯨ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯗꯤ ꯁꯪꯒꯣꯝ ꯊꯛꯇꯦ ꯅꯪꯗꯤ ꯂꯝꯂꯥꯟꯕꯤꯅꯤꯅ ꯏꯆꯥꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯀꯔꯤꯝꯇ ꯈꯪꯂꯝꯃꯣꯏ ꯅꯃꯧ ꯃꯗꯨꯃꯗꯤ ꯈꯪꯖꯍꯧꯗ꯭ꯔꯦ ꯏꯃꯥ ꯈꯪꯗ꯭ꯔꯕꯗꯤ ꯈꯪꯖꯜꯂꯨ ꯍꯣꯏ ꯏꯃꯥ ꯍꯥꯏ ꯑꯗꯨꯒ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯑꯩꯅ ꯍꯥꯏꯗꯧꯔꯤ ꯋꯥꯁꯦ ꯃꯨꯟꯅ ꯇꯥꯁꯤꯜꯂꯨ ꯑꯩꯒꯤ ꯌꯨꯝꯁꯤꯗꯗꯤ ꯃꯧ ꯂꯥꯛꯂꯒ ꯏꯃꯨꯡ ꯀꯥꯏꯕ ꯃꯧ ꯂꯥꯛꯄꯗꯒꯤ ꯃꯆꯥꯒ ꯃꯃꯥꯒꯒꯤ ꯃꯔꯤ ꯇꯠꯅꯕ ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯡꯁꯤꯅꯗꯕꯗꯣ ꯌꯥꯔꯣꯏ ꯑꯗꯨꯒ ꯅꯪ ꯏꯃꯨꯡ ꯑꯁꯤꯕꯨ ꯀꯥꯏꯅꯕ ꯊꯕꯛ ꯈꯛ ꯇꯧꯒꯦ ꯈꯜꯂꯛꯀꯅꯨ
ꯑꯗꯨꯒ ꯏꯆꯥꯅꯨꯄꯥꯁꯦ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯅꯤ ꯍꯥꯏꯗꯅ ꯅꯪꯒꯤ ꯈꯨꯕꯥꯝꯅꯨꯡꯗ ꯊꯝꯗꯨꯅ ꯅꯪ ꯈꯛꯀꯤ ꯑꯣꯏꯅꯕ ꯁꯤꯜꯂꯛꯀꯅꯤ. ꯍꯣꯏ ꯏꯃꯥ, ꯅꯃꯧꯅ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯂꯤꯕꯁꯦ ꯏꯃꯨꯡ ꯑꯁꯤꯕꯨ ꯀꯥꯏꯍꯟꯒꯦ, ꯏꯄꯨꯔꯣꯏꯕꯕꯨ ꯑꯩꯒꯤ ꯈꯛ ꯑꯣꯏꯒꯦ ꯍꯥꯏꯗꯅ ꯂꯥꯛꯆꯕ ꯅꯠꯇꯦ. ꯏꯅꯦꯝ ꯏꯀꯨꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯏꯄꯨꯔꯣꯏꯕꯒꯤ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡ ꯈꯥꯗ ꯌꯨꯝ ꯑꯃꯒꯤ ꯃꯇꯤꯛ ꯆꯥꯕ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ. ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯩ. ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯄꯥꯝꯗꯕ ꯊꯕꯛ ꯍꯦꯛ ꯇꯧꯔꯛꯄꯗ ꯅꯪ ꯑꯩꯕꯨꯗꯤ ꯐꯠꯇꯦ ꯍꯥꯏꯅꯤ. ꯑꯩꯅꯅꯦ, ꯑꯩꯗꯤ ꯃꯧꯅꯒ ꯍꯦꯟꯖꯤꯟꯕ ꯌꯥꯕ ꯃꯅꯦꯝꯗꯣ ꯅꯠꯇꯦ. ꯑꯩꯁꯦ ꯌꯥꯝ ꯁꯥꯊꯤꯕꯅꯤ. ꯅꯪ ꯑꯗꯨ ꯈꯪꯅ ꯊꯕꯛ ꯇꯧ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈꯤ. ꯑꯁꯨꯝꯅ ꯁꯥꯈꯤ ꯃꯆꯥꯅꯨꯄꯥꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯔꯤꯕꯤ ꯃꯃꯧ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯃꯅꯦꯝ ꯑꯃ ꯑꯣꯏꯅ ꯑꯁꯣꯏ ꯑꯔꯥꯟ ꯇꯥꯛꯄꯤꯗꯨꯅ ꯃꯅꯦꯝ ꯃꯃꯧ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯒꯦ ꯍꯥꯏꯅ ꯈꯟꯕꯒꯤ ꯃꯍꯨꯠ ꯃꯃꯧ ꯑꯁꯤꯕꯨ ꯃꯥꯅ ꯂꯝꯂꯥꯟꯕꯤ ꯑꯃꯒꯨꯝꯅ ꯈꯟꯗꯨꯅ ꯌꯥꯝꯅ ꯇꯥꯊꯤꯔꯝꯃꯤ. ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯌꯨꯝ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯃꯧ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯅꯨꯡꯁꯤꯕ ꯁꯨꯛꯉꯝ ꯉꯝꯂꯝꯗꯦ. ꯑꯄꯪꯕꯤ ꯁꯥꯈꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯃꯧ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯐꯠꯇꯕꯤ, ꯏꯃꯨꯡ ꯊꯨꯒꯥꯏꯕꯤ, ꯃꯃꯥ ꯃꯆꯥꯒꯤ ꯃꯔꯤ ꯊꯗꯠꯄꯤꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ. ꯃꯅꯦꯝ ꯑꯣꯏꯕꯤ ꯃꯥꯅ ꯃꯉꯣꯟꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ, ꯈꯜꯂꯤꯕ ꯋꯥꯈꯜ ꯄꯨꯝꯕ ꯑꯌꯤꯡꯕꯤ ꯃꯥꯁꯨ ꯈꯪꯗꯕ ꯅꯠꯇꯦ. ꯃꯁꯤ ꯄꯨꯝꯕ ꯑꯣꯏꯗꯨꯅꯁꯨ ꯑꯌꯤꯡꯕꯤ ꯃꯥꯅꯗꯤ ꯃꯅꯦꯝ ꯑꯁꯤꯕꯨ ꯃꯥꯒꯤ ꯑꯄꯣꯛꯄ ꯃꯃꯥꯃꯛꯅꯤ ꯈꯟꯅ ꯃꯅꯦꯝꯒꯤ ꯄꯦꯟꯅꯕ ꯁꯦꯕꯥ ꯇꯧꯖꯩ. ꯅꯣꯡꯃꯇ ꯃꯅꯦꯝꯗ ꯃꯥꯅ ꯑꯀꯥꯏꯕ ꯊꯕꯛ ꯇꯧꯔꯨꯗꯦ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯁꯥꯈꯤ ꯃꯥꯒ ꯌꯥꯝꯅ ꯆꯥꯟꯅꯖꯕꯤ ꯃꯆꯦ ꯇꯣꯝꯕꯤꯒ ꯋꯥꯔꯤ ꯁꯥꯔꯤ. ꯏꯆꯦ, ꯑꯩꯒꯤ ꯃꯧꯗꯣ ꯃꯕꯨꯛ ꯃꯄꯥꯎꯒꯗꯤ ꯑꯗꯨꯝ ꯐꯕ ꯃꯥꯜꯂꯤꯗ. ꯅꯣꯡꯃꯇ ꯑꯩꯉꯣꯟꯗ ꯋꯥ ꯐꯥꯎ ꯍꯪꯒꯠꯅ ꯉꯥꯡꯕ ꯉꯝꯗꯦ. ꯊꯕꯛꯁꯨ ꯑꯗꯨꯝ ꯐꯩ. ꯑꯩꯒꯁꯦ ꯃꯥꯅ ꯊꯕꯛ ꯃꯅꯥ ꯑꯝꯇ ꯌꯥꯎꯍꯟꯗꯦ. ꯑꯩꯅ ꯆꯩ ꯉꯥꯡꯂꯁꯨ ꯃꯆꯤꯟꯒꯁꯨ ꯈꯨꯝꯗꯦ. ꯑꯣ, ꯅꯧꯔꯤꯕꯒꯤ ꯀꯗꯔꯅꯦ, ꯀꯗꯔ. ꯀꯨꯏꯁꯤꯜꯂꯛꯂꯒꯅꯦ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯁꯛꯇꯣ ꯎꯠꯊꯣꯔꯛꯈꯤꯅꯤ. ꯄꯪꯒꯅꯨ ꯁꯥꯈꯤ, ꯅꯃꯧꯒꯤ ꯀꯗꯔꯗ ꯄꯪꯊꯒꯅꯨ. ꯅꯃꯧ ꯅꯨꯄꯤꯗꯣ ꯃꯔꯝ ꯃꯣꯛꯏ ꯀꯥꯏꯅ ꯂꯨꯅ ꯇꯧꯔꯨꯅꯨ. ꯑꯔꯦꯝꯕꯗ ꯅꯊꯛ ꯀꯥꯔꯛꯇꯅ ꯇꯣꯛꯀꯅꯤ. ꯈꯪꯗ꯭ꯔꯦꯗ ꯏꯆꯦ ꯑꯩꯁꯨ. ꯑꯗꯣ ꯑꯩꯒꯤ ꯃꯧꯗꯣ ꯑꯗꯨꯝ ꯐꯕꯗꯤ ꯃꯥꯜꯂꯤꯗ. ꯃꯤꯅ ꯅꯧꯔꯤꯕꯒꯤ ꯀꯗꯔ ꯇꯧꯔꯤꯅꯤ ꯍꯥꯏꯔꯤꯕꯗ ꯌꯥꯝ ꯊꯥꯖꯗꯕ꯭ꯔꯥ ꯀꯔꯤꯅꯣ? ꯀꯨꯏꯔꯒ ꯈꯪꯂꯛꯈꯤꯅꯤ ꯁꯥꯈꯤꯌꯦ. ꯌꯥꯝ ꯋꯥꯠꯂꯤ. ꯅꯆꯥꯅꯨꯄꯥꯒꯗꯣ ꯅꯃꯧꯗꯨꯅ ꯃꯄꯥꯝꯗ ꯄꯨꯗꯨꯅꯅꯦ ꯆꯠꯂꯛꯇꯧꯕ ꯌꯥꯝ ꯋꯥꯠꯂꯤ. ꯅꯨꯄꯤ ꯃꯄꯥꯝꯒꯤ ꯃꯃꯥꯒ ꯂꯥꯛꯂꯒ ꯅꯣꯏꯒꯤ ꯏꯃꯨꯡꯗꯣ ꯀꯥꯏꯅꯕ ꯁꯤꯜꯂꯛꯇꯧꯕꯒ ꯌꯥꯝ ꯋꯥꯠꯂꯤ. ꯅꯪ ꯇꯥꯗ꯭ꯔꯤꯕ꯭ꯔꯣ? ꯏꯆꯦ ꯀꯦꯇꯨꯀꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯃꯅꯦꯝꯄꯣꯛꯇꯨꯒ ꯃꯇꯨꯗꯨꯒꯅ ꯄꯣꯠꯁꯦꯝ ꯇꯧꯁꯤꯜꯂꯝꯃꯦꯗꯅ ꯂꯩꯀꯥꯏ ꯋꯥ ꯂꯥꯎꯅꯔꯤꯁꯦ ꯍꯥꯏꯅ ꯀꯔꯤꯅꯣ ꯃꯌꯥꯝ ꯇꯝꯁꯤꯜꯂꯤ. ꯃꯃꯧꯕꯨ ꯈꯖꯤꯛ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯕ ꯁꯥꯈꯤ ꯇꯣꯝꯕꯤꯒꯤ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯃꯥꯒꯤ ꯃꯃꯧꯁꯨ ꯑꯁꯨꯝꯅ ꯇꯧꯔꯛꯂꯕꯗꯤ ꯍꯥꯏꯅ ꯆꯤꯡꯅꯕ ꯑꯃꯨꯛ ꯐꯥꯎꯔꯛꯂꯝꯃꯤ. ꯏꯆꯦ, ꯑꯩꯒꯤ ꯃꯧꯁꯨ ꯑꯗꯨꯝꯅꯒ ꯇꯧꯔꯛꯂꯕꯗꯤ ꯀꯝꯗꯧꯕ? ꯇꯧꯔꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ. ꯑꯗꯨꯅ ꯇꯧꯔꯛꯇꯅꯕ ꯆꯦꯛꯁꯤꯜꯂꯨ. ꯅꯆꯥꯅꯨꯄꯥꯗꯣ ꯅꯨꯄꯤ ꯃꯄꯥꯝꯒ ꯀꯌꯥ ꯇꯣꯔꯣꯏ ꯈꯣꯟꯗꯥꯅꯍꯟꯒꯅꯨ. ꯅꯨꯄꯤ ꯃꯄꯥꯝꯗꯒ ꯄꯥꯛꯅ ꯆꯠꯍꯟꯒꯅꯨ. ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤ ꯂꯥꯛꯂꯕꯁꯨ ꯀꯌా ꯑꯣꯟꯁꯤꯟꯅꯔꯨꯅꯨ. ꯆꯪꯂꯛꯄꯗ ꯈꯧꯇꯛ ꯆꯥꯍꯜꯂꯨ. ꯍꯣꯏ ꯏꯆꯦ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ. ꯑꯌꯤꯡꯕꯤꯒꯤ ꯃꯃꯥꯗꯣ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ. ꯑꯩ ꯏꯄꯥꯒꯤ ꯋꯥꯡꯂꯦꯟ, ꯅꯅꯦꯝ ꯂꯥꯛꯂꯤꯕꯁꯤ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯑꯆꯧꯕ ꯑꯝꯇ ꯂꯩꯔꯨꯁꯨ. ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯥꯎꯅ ꯊꯣꯡꯂꯒ ꯆꯥꯁꯤ. ꯍꯣꯏ ꯄꯥꯕ. ꯏꯃꯥ ꯐꯝꯕꯤꯔꯝꯃꯨ. ꯅꯌꯥ ꯀꯩꯊꯦꯜ ꯐꯥꯎꯗ ꯆꯠꯂꯨꯒꯦ. ꯆꯠꯂꯤꯕꯦꯝꯃ, ꯍꯣꯔꯦꯟ ꯆꯥꯛ ꯏꯁꯤꯡꯒ ꯆꯥꯔꯒ ꯅꯨꯡꯁꯥ ꯅꯦꯝꯊꯔꯀꯥꯟꯗ ꯇꯞꯅ ꯏꯪꯅ ꯍꯜꯂꯨꯀꯣ. ꯍꯣꯏ ꯇꯥꯗ. ꯑꯗꯨꯗꯤ ꯅꯆꯥꯅꯨꯄꯤꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯍꯧꯈꯣꯀꯣ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ. ꯏꯃꯥ ꯂꯥꯛꯑꯣ, ꯅꯐꯤꯒ ꯍꯣꯡꯂꯔꯨ. ꯑꯗꯨꯒ ꯆꯥꯛꯈꯨꯝꯗ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯂꯒ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯔꯨꯁꯦ. ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ, ꯅꯅꯦꯝꯗꯤ ꯏꯅꯝꯃꯗꯤ ꯎꯗꯦꯅ. ꯏꯃꯥꯗꯣ ꯁ꯭ꯋꯥꯏꯗ ꯍꯧꯖꯤꯛꯇ ꯂꯩꯍꯧꯕꯅꯤ. ꯀꯗꯣꯝ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ. ꯄꯣꯠꯐꯝꯗꯒ ꯊꯣꯛꯂꯝꯗꯧ ꯃꯥꯜꯂꯤ. ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥ ꯐꯤ ꯍꯣꯡꯂꯒꯦ, ꯂꯥꯛꯑꯣ ꯍꯥꯏꯅ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯃꯤꯟꯅꯈꯤ. ꯁꯣꯝꯗꯅ ꯃꯧꯒꯤ ꯃꯃꯥ ꯂꯥꯛꯑꯦ ꯇꯥꯕꯗ ꯁꯥꯈꯤ ꯀꯥꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯐꯃꯨꯡꯗꯨꯗ ꯍꯤꯞꯇꯨꯅ ꯂꯩ. ꯑꯩ ꯃꯃꯥ, ꯃꯧꯒꯤ ꯃꯃꯥ ꯂꯥꯛꯂꯤꯕꯁꯤ ꯁꯦꯃꯥꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯨꯕ ꯌꯥꯗ꯭ꯔꯣ? ꯃꯤ ꯂꯥꯛꯂꯒ ꯅꯪꯅ ꯁꯤꯗ ꯀꯔꯤꯒꯤꯅꯣ ꯌꯣꯡ ꯏꯀꯥꯏ ꯊꯤꯕꯤ ꯁꯥꯗꯨꯅ ꯂꯣꯠꯇꯅ ꯂꯩꯔꯤꯗꯤ? ꯃꯧꯒꯤ ꯃꯃꯥ ꯂꯥꯛꯂꯒ ꯀꯩꯗꯧꯔꯒꯦ? ꯃꯧꯒꯤ ꯃꯃꯥ ꯂꯥꯛꯑꯦꯅ ꯑꯩ ꯖꯒꯣꯏ ꯁꯥꯎ ꯍꯥꯏꯔꯤꯔꯣ? ꯏꯍꯦ, ꯀꯔꯤꯅꯣꯅꯦ ꯃꯁꯤ ꯅꯨꯄꯤꯁꯤꯅ ꯉꯥꯡꯂꯤꯕꯁꯤꯕꯣ? ꯃꯤ ꯂꯥꯛꯂꯤꯕꯗꯤ ꯍꯔꯥꯎ ꯀꯧ ꯉꯥꯡꯗꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯁꯨ ꯍꯥꯏꯕꯅꯤꯅꯦ. ꯑꯣ, ꯁꯪꯖꯗ꯭ꯔꯦ ꯑꯩ. ꯌꯨꯝꯗ ꯃꯤ ꯂꯥꯛꯂꯤꯕꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯁꯨ ꯍꯥꯏꯔꯒ ꯁꯪꯖꯗ꯭ꯔꯦꯕꯨ ꯀꯔꯤꯅꯣ? ꯂꯥꯛꯂꯤꯕꯗꯣ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇꯅꯤ. ꯃꯆꯥꯅꯨꯄꯤꯒ ꯃꯥꯏꯅ ꯋꯥꯔꯤ ꯁꯥꯖꯁꯅꯤ. ꯃꯁꯤꯗ ꯑꯩꯒ ꯀꯔꯤ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯊꯧ ꯇꯥꯒꯦ? ꯀꯩꯅꯣꯝꯅꯤꯅ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯄꯪꯉꯤꯔ ꯐꯠꯇ꯭ꯔꯤꯔ ꯀꯩꯅꯣꯝ ꯇꯧꯏꯅꯦ ꯃꯁꯦ. ꯑꯁ,
ꯃꯣꯏ ꯃꯄꯥ ꯑꯩ ꯉꯥꯛꯇ ꯇꯨꯝꯒꯦ ꯊꯣꯛꯈ꯭ꯔꯣ ꯁ꯭ꯋꯥꯏꯗ ꯆꯒꯠ ꯉꯥꯡꯂꯅꯨ ꯑꯩ ꯆꯠꯂꯨꯁꯨ ꯌꯦꯡꯅꯤꯡꯗꯦ ꯃꯤ ꯂꯥꯛꯂꯤꯕꯁꯦ ꯊꯣꯛꯂꯒ ꯋꯥꯔꯤ ꯁꯥꯕꯤꯔꯨꯁꯨ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕꯗꯨ ꯊꯋꯥꯁꯥꯗ ꯁꯥꯈꯤ ꯑꯗꯨꯃꯛ ꯃꯅꯥ ꯀꯟꯁꯤꯟꯗꯨꯅ ꯍꯤꯞꯂꯒ ꯂꯩ ꯆꯥꯛ ꯆꯥꯕꯗꯨ ꯐꯥꯎꯕ ꯁꯥꯈꯤ ꯃꯀꯣꯛ ꯁꯤ ꯍꯥꯏꯖꯤꯟꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯥꯛ ꯊꯥꯡꯖꯤꯟꯗꯨꯅ ꯆꯥꯔꯝꯃꯤ ꯃꯌꯥꯝꯅ ꯆꯥꯅꯔꯤꯕꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯔꯝꯗꯦ ꯂꯩꯃꯅ ꯏꯃꯥꯒꯤ ꯑꯌꯦꯡꯕꯤ ꯅꯅꯦꯝ ꯃꯁꯥ ꯉꯝꯗꯦ ꯃꯀꯣꯛ ꯁꯤ ꯍꯥꯏꯕꯗꯨ ꯏꯃꯥ ꯍꯥꯏꯐꯦꯠ ꯆꯪꯗꯨꯅ ꯍꯪꯉꯨꯒꯦꯅꯦ ꯍꯣꯏ ꯃꯥ ꯑꯩꯒ ꯄꯨꯟꯅ ꯏꯃꯥꯒꯤ ꯀꯥꯗ ꯆꯪꯃꯤꯟꯅꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯅ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯁꯥꯈꯤꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ ꯏꯅꯝꯃꯥꯎ ꯁꯥꯈꯤ ꯌꯥꯝ ꯈꯨꯝꯅꯤꯡꯗꯅ ꯏꯅꯝꯃ ꯃꯁꯥ ꯉꯝꯗꯦ ꯀꯣꯛ ꯆꯤꯛꯏ ꯍꯥꯏꯕꯗꯨꯕꯨ ꯈꯔ ꯐꯔꯕ꯭ꯔꯣ ꯀꯅꯥꯅ ꯐꯒꯅꯣꯗ ꯀꯣꯛ ꯆꯤꯛꯃꯟꯗꯅ ꯋꯥꯐꯥꯎ ꯉꯥꯡꯅꯤꯡꯗꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯑꯗꯨꯗꯤ ꯄꯣꯊꯥꯕꯤꯔꯣ ꯏꯅꯝꯃ ꯀꯣꯛꯇꯣ ꯆꯤꯛꯄ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯅꯃꯧꯗꯣ ꯀꯣꯛꯇꯣ ꯍꯦꯛ ꯅꯝꯍꯜꯂꯨ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯣꯛꯑꯒꯦ ꯏꯅꯝꯃꯁꯨ ꯄꯣꯊꯥꯕꯤꯍꯧꯀꯣ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈꯤ ꯂꯩꯃ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯨꯅ ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯇꯧꯔꯤ ꯏꯃꯥ ꯈꯔꯁꯨ ꯇꯣꯏꯅ ꯂꯥꯛꯎꯕ ꯏꯃꯥꯗꯤ ꯅꯆꯥꯏꯒꯤ ꯅꯥꯛꯇ ꯁꯨꯡꯂꯥꯛ ꯂꯥꯛꯇꯦ ꯅꯆꯥꯏꯁꯦ ꯀꯔꯤꯝꯇ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯑꯉꯥꯎꯕꯤ ꯏꯆꯥꯕꯨ ꯀꯩꯗꯧꯕꯒꯤ ꯅꯨꯡꯁꯤꯔꯣꯏꯗꯧꯔꯤꯅꯣ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅꯕꯨ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕꯤ ꯏꯆꯥꯒꯤ ꯅꯥꯛꯇ ꯍꯦꯛꯇ ꯄꯪꯂꯥꯛꯇ ꯂꯥꯛꯄ ꯌꯥꯕ꯭ꯔꯗꯣ ꯃꯔꯝ ꯆꯥꯅ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯂꯒ ꯂꯣꯏꯔꯦ ꯏꯃꯥꯗꯤ ꯃꯆꯥ ꯅꯤꯉꯣꯜꯒꯤ ꯃꯌꯨꯝꯗ ꯃꯔꯝ ꯆꯥꯗꯅ ꯄꯪꯆꯠꯇ ꯆꯠꯄꯗꯣ ꯄꯥꯝꯗꯦ ꯄꯥꯝꯃꯣꯏ ꯏꯃꯥꯗꯤ ꯑꯗꯣ ꯏꯕꯦꯝꯃ ꯅꯪꯅꯦ ꯅꯅꯦꯝ ꯅꯀꯨꯅ ꯍꯥꯏꯕ ꯏꯜꯂꯨ ꯅꯅꯦꯝ ꯅꯀꯨꯕꯨ ꯅꯪꯒꯤ ꯍꯦꯛ ꯑꯄꯣꯛꯄ ꯅꯃꯥ ꯅꯄꯥꯃꯛꯅꯤ ꯈꯟꯅ ꯁꯦꯕꯥ ꯇꯧꯕꯤꯌꯨꯀꯣ ꯅꯅꯦꯝ ꯅꯀꯨꯅ ꯉꯥꯡꯕ ꯁꯛꯄꯗ ꯍꯪꯒꯠꯅ ꯅꯆꯤꯟ ꯈꯨꯝꯒꯅꯨ ꯏꯃꯥꯅ ꯄꯥꯝꯗꯕ ꯌꯥꯗꯕ ꯊꯕꯛꯀ ꯇꯧꯋꯤ ꯇꯥꯔꯕ ꯏꯃꯥꯗꯤꯅꯦ ꯌꯥꯔꯣꯏꯗꯕꯅꯤ ꯂꯥꯛꯂꯒ ꯅꯪꯕꯨ ꯐꯨꯒꯗꯕꯅꯤ ꯍꯣꯏꯕ ꯏꯃꯥ ꯅꯆꯥ ꯏꯃꯥꯅ ꯄꯥꯝꯗꯕ ꯌꯥꯗꯕ ꯊꯕꯛ ꯑꯝꯇ ꯇꯧꯖꯔꯣꯏ ꯏꯃꯥꯅ ꯑꯣꯏꯍꯟꯅꯤꯡꯂꯤꯕ ꯌꯨꯝ ꯑꯃꯒꯤ ꯃꯇꯤꯛ ꯆꯥꯕ ꯌꯨꯝꯕꯨꯔꯦꯝꯕꯤꯗꯣ ꯅꯆꯥ ꯑꯣꯏꯅꯕ ꯍꯣꯠꯅꯒꯦ ꯑꯗꯨꯅꯤꯗꯅ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯤ ꯇꯨꯔꯦꯜ ꯂꯩꯉꯣꯏꯗꯒꯤꯁꯨ ꯍꯦꯟꯅ ꯀꯨꯞꯄꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯅ ꯌꯨꯝ ꯄꯥꯟꯒꯗꯕꯅꯤ ꯀꯣ ꯅꯄꯨꯔꯣꯏꯕꯅ ꯇꯥꯜꯂꯛꯄ ꯁꯦꯜꯒꯗꯣ ꯃꯔꯝ ꯆꯥꯗꯅ ꯄꯪꯂꯣꯏ ꯂꯣꯏꯁꯤꯟꯒꯅꯨ ꯃꯔꯨꯞ ꯀꯔꯤ ꯀꯔꯥ ꯌꯥꯎꯁꯤꯜꯂꯒ ꯆꯥꯎꯊꯣꯛꯅꯕ ꯇꯧ ꯍꯥꯏꯅ ꯃꯆꯥꯅꯨꯄꯤꯗ ꯑꯐꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯄꯤꯔꯤ ꯑꯗꯨꯕꯨ ꯁꯣꯝꯗ ꯃꯕꯨꯛ ꯐꯠꯇꯕꯤ ꯁꯥꯈꯤꯗꯤ ꯃꯃꯧ ꯅꯨꯄꯤꯅ ꯑꯄꯣꯛꯄꯤ ꯃꯃꯥ ꯑꯗꯨꯒ ꯀꯥꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯗ ꯃꯕꯨꯛ ꯐꯠꯇꯕꯒꯤ ꯍꯧꯅꯕꯤ ꯐꯠꯇꯕ ꯋꯥꯈꯜ ꯈꯜꯂꯝꯃꯤ ꯀꯥ ꯃꯅꯨꯡꯁꯤꯗ ꯆꯨꯖꯥ ꯀꯔꯤ ꯋꯥꯔꯤꯕꯨ ꯁꯥꯔꯤꯅꯣ ꯈꯪꯗꯦ ꯂꯣꯟꯅ ꯃꯤ ꯇꯥꯍꯟꯗꯅ ꯁꯥꯕ ꯋꯥꯔꯤꯅꯕꯨ ꯀꯔꯤꯗ ꯐꯕ ꯋꯥꯔꯤ ꯑꯣꯏꯔꯝꯒꯅꯤꯒꯦ ꯃꯆꯥꯅꯨꯄꯤꯁꯤꯗ ꯌꯨꯝ ꯀꯥꯏꯅꯕꯤ ꯍꯤꯒꯥꯏꯋꯥ ꯇꯧꯁꯤꯜꯂꯤꯕ ꯑꯣꯏꯔꯝꯒꯅꯤ ꯀꯥꯟꯅꯗꯦ ꯃꯁꯤꯗ ꯃꯃꯥꯁꯤ ꯑꯃꯨꯛꯇ ꯊꯨꯅ ꯃꯌꯨꯝꯗ ꯆꯠꯍꯟꯈꯤꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯑꯁꯤ ꯈꯟꯅ ꯃꯃꯧꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯏꯆꯜꯂꯤꯕꯦꯝꯃ ꯍꯩꯃ ꯏꯅꯝꯃꯕꯨ ꯀꯣꯛ ꯆꯤꯛꯄ ꯐꯕꯤꯔꯕ꯭ꯔꯣ ꯍꯣꯏ ꯐꯔꯦ ꯑꯩꯁꯤ ꯀꯣꯛ ꯆꯤꯛꯄ ꯐꯕꯁꯤꯗ ꯉꯥꯏꯍꯥꯛ ꯄꯣꯠꯐꯝ ꯐꯥꯎꯗ ꯀꯣꯏꯊꯣꯛꯎꯁꯤꯔꯥ ꯍꯥꯏꯗꯅ ꯈꯜꯂꯤꯕ ꯑꯗꯣ ꯏꯆꯜꯕꯨ ꯌꯨꯝ ꯍꯟꯈꯤꯔꯣꯏꯗ꯭ꯔꯣ ꯏꯅꯝꯃꯒ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯈ꯭ꯔꯁꯤꯗꯅ ꯍꯣꯏ ꯌꯥꯏꯌꯦ ꯏꯅꯝꯃ ꯊꯣꯛꯃꯤꯟꯅꯈ꯭ꯔꯁꯤ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯊꯣꯛꯅꯕ ꯇꯧꯔꯁꯤ ꯑꯌꯦꯡꯕꯤ ꯅꯣꯡ ꯐꯥꯗꯣꯛ ꯃꯃꯥꯅ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄ ꯑꯣꯏꯕꯅ ꯃꯃꯥꯕꯨ ꯉꯥꯏꯍꯥꯛ ꯂꯩꯍꯟꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯃꯅꯦꯝꯅ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯃꯃꯥꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯠꯂꯨ ꯍꯥꯏꯅ ꯍꯥꯏꯖꯕꯗꯤ ꯉꯝꯗ ꯏꯃꯥ ꯑꯩ ꯊꯣꯡꯒꯥꯜ ꯐꯥꯎ ꯊꯤꯟꯗꯣꯛꯀꯦ ꯌꯥꯔꯦ ꯑꯩꯒ ꯁꯨꯝ ꯊꯣꯛꯃꯤꯟꯅꯈ꯭ꯔꯒꯦ ꯅꯪ ꯂꯩꯍꯧꯔꯣ ꯏꯆꯜꯂꯤꯕꯦꯝꯃ ꯊꯣꯛꯑꯁꯤꯔ ꯑꯗꯨꯗꯤ ꯍꯣꯏ ꯏꯅꯝꯃ ꯍꯥꯏꯅ ꯊꯣꯡꯒꯥꯜ ꯇꯝꯅ ꯊꯣꯛꯃꯤꯟꯅꯔꯛꯏ ꯑꯗꯨꯕꯨ ꯁꯥꯈꯤ ꯊꯣꯡꯒꯥꯜ ꯍꯦꯛ ꯂꯥꯟꯊꯣꯔꯛꯄꯒ ꯈꯔ ꯆꯠꯄ ꯍꯧꯕꯒ ꯏꯍꯦ ꯏꯆꯟꯅꯤꯕꯦꯝꯃ ꯑꯩꯁꯦ ꯁꯤꯒꯤ ꯌꯨꯝꯁꯤꯗ ꯃꯔꯨꯞꯀꯤ ꯁꯦꯜ ꯄꯤꯔꯝꯒꯗꯕꯅꯤ ꯑꯗꯨꯅ ꯅꯪ ꯆꯠꯂꯣꯀꯣ ꯏꯅꯝꯃ ꯂꯩꯍꯧꯔꯒꯦ ꯍꯣꯏ ꯏꯅꯝꯃ ꯑꯗꯨꯗꯤ ꯅꯆꯜ ꯑꯃꯨꯛ ꯆꯠꯆꯔꯦ ꯍꯥꯏꯅ ꯆꯠꯈꯤ ꯑꯁ ꯐꯔꯦꯗꯅ ꯁꯨꯃꯥꯏꯅ ꯀꯣꯛ ꯍꯦꯛ ꯆꯠꯍꯟꯈꯤꯕꯁꯤꯅ ꯐꯔꯦ ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯦ ꯑꯩꯁꯨ ꯌꯨꯝꯗ ꯆꯪꯂꯒꯦ ꯍꯥꯏꯅ ꯃꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯌꯥꯆꯪꯂꯛꯄ ꯃꯇꯝꯅꯤ ꯁꯥꯈꯤ ꯃꯆꯥꯅꯨꯄꯥ ꯋꯥꯡꯂꯦꯟꯗ ꯍꯥꯏ ꯏꯕꯨꯡꯉꯣ ꯏꯃꯥ ꯉꯥ ꯆꯥꯅꯤꯡꯉꯤ ꯀꯩꯊꯦꯜꯗꯒꯤ ꯉꯥꯖꯥꯎ ꯐꯖꯕ ꯑꯝꯇ ꯂꯩꯔꯨꯁꯣ ꯀꯩꯅꯣ ꯉꯁꯥꯏꯗꯁꯨ ꯉꯥ ꯆꯥꯔꯤꯗꯨꯗꯤ ꯉꯁꯥꯏꯅ ꯉꯁꯥꯏ ꯍꯧꯖꯤꯛꯅ ꯍꯧꯖꯤꯛ ꯅꯃꯥ ꯑꯩꯅ ꯉꯥ ꯆꯥꯅꯤꯡꯉꯤ ꯂꯩꯔꯨꯁꯣ ꯍꯥꯏꯔꯕꯗꯤ ꯍꯔꯥꯎ ꯌꯥꯗꯦꯅꯦ ꯅꯅꯦꯝꯕꯣꯛ ꯂꯥꯛꯄꯗꯒꯤ ꯑꯃꯨꯛ ꯇꯣꯏꯕ ꯍꯔꯥꯎꯗꯅ ꯅꯊꯨꯟ ꯊꯥꯡꯒꯗꯅ ꯉꯥ ꯂꯩꯕ ꯆꯦꯟꯈ꯭ꯔꯤꯕ ꯍꯩꯃ ꯀꯩ ꯋꯥꯇꯥꯅꯤꯒꯦꯗꯨꯗꯤ ꯏꯃꯥ ꯅꯨꯄꯤ ꯊꯤꯈꯤꯕꯗꯒꯤ ꯏꯆꯥꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯃꯃꯥ ꯑꯩꯉꯣꯟꯗꯒꯤꯗꯤ ꯃꯅꯦꯝꯕꯣꯛꯅ ꯍꯦꯟꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯑꯁ ꯀꯔꯟ ꯌꯥꯝ ꯉꯥꯡꯉꯤ ꯑꯩꯈꯣꯏ ꯏꯃꯥꯁꯤ ꯑꯩꯗ ꯀꯩꯊꯦꯜ ꯆꯠꯂꯒ ꯉꯥ ꯂꯩꯖꯔꯨꯔꯒꯦ ꯑꯁꯨꯝꯅ ꯋꯥꯡꯂꯦꯟꯅ ꯉꯥ ꯑꯃ ꯂꯩꯔꯨꯗꯨꯅ ꯑꯌꯦꯡꯕꯤꯅ ꯃꯅꯦꯝꯅ ꯆꯥꯕ ꯌꯥꯅꯕ ꯃꯑꯣꯡꯗ ꯍꯥꯎꯅ ꯊꯣꯡꯂꯝꯃꯤ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯔꯗꯨꯅ ꯃꯌꯥꯝꯗꯨ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯗꯨꯅ ꯆꯥꯛ ꯆꯥꯔꯤ
ꯇꯣꯃꯥꯜꯅ ꯍꯥꯎꯈ꯭ꯔꯦ ꯑꯩꯒꯤ ꯏꯃꯧꯁꯦ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦ ꯊꯨꯝ ꯃꯣꯔꯣꯛꯀꯁꯤ ꯆꯞ ꯍꯦꯛ ꯆꯥꯏ ꯉꯥ ꯊꯣꯡꯕꯒ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦ ꯍꯩꯇ꯭ꯔꯕꯗꯤ ꯀꯩꯅꯣ ꯄꯥꯕ ꯅꯆꯥ ꯑꯩꯅ ꯀꯛꯁꯤꯅ ꯀꯛ ꯍꯠꯂꯒ ꯈꯟꯕ ꯅꯃꯧꯅꯕꯨ ꯄꯪꯅꯣꯞ ꯅꯣꯞꯄꯤ ꯍꯥꯏꯕ ꯍꯥꯎꯔꯦ ꯌꯥꯝ ꯍꯥꯎꯔꯦ ꯆꯥꯕ ꯌꯥꯗ꯭ꯔꯦ ꯑꯩꯗꯤ ꯉꯥ ꯊꯣꯡꯅꯤꯡꯉꯦꯅ ꯃꯣꯔꯣꯛꯀꯤ ꯃꯣꯔꯣꯛ ꯉꯥꯛꯇ ꯑꯩ ꯆꯥꯗꯅꯕ ꯍꯥꯏꯗꯅ ꯊꯑꯣꯏꯅ ꯃꯣꯔꯣꯛ ꯇꯞ ꯇꯥꯏꯅ ꯍꯥꯞꯆꯤꯜꯂꯕ꯭ꯔꯥ ꯈꯪꯗꯦ ꯍꯥꯎꯁꯨ ꯍꯥꯎꯈꯤꯗ꯭ꯔꯦ ꯏꯟꯁꯥꯡꯅꯤ ꯀꯥꯏꯅ ꯀꯔꯝꯍꯥꯏꯅ ꯊꯣꯡꯕꯅꯣ ꯈꯪꯗꯦ ꯍꯥꯎꯔꯝꯃꯔꯣꯏ ꯍꯥꯎꯇꯕꯗꯨꯅꯔ ꯆꯤꯡꯗꯨꯃꯨꯛ ꯋꯥꯡꯕ ꯆꯥꯛꯁꯤꯡꯗꯨꯕꯨ ꯄꯥꯛꯊꯔꯒ ꯂꯣꯏꯅ ꯇꯦꯝꯈꯥꯏꯔꯤꯕꯗꯣ ꯑꯣ ꯁꯤꯗꯤ ꯆꯥꯛꯁꯦ ꯂꯦꯝꯍꯟꯕ ꯄꯥꯝꯃꯨꯏꯗꯅ ꯆꯥꯊꯣꯛꯄꯤꯕ ꯀꯔꯤ ꯈꯪꯂꯗꯅ ꯃꯣꯏ ꯃꯄꯥꯅ ꯏꯌꯥꯎꯗ ꯍꯦꯛ ꯌꯥꯎꯔꯗꯅ ꯅꯃꯧꯅ ꯊꯣꯡꯂꯤꯕꯁꯦ ꯍꯥꯎꯋꯦꯗꯤ ꯍꯥꯏꯅꯤꯡꯗꯦ ꯑꯗꯨꯒꯁꯨ ꯆꯥꯛꯁꯦ ꯂꯦꯝꯍꯟꯕ ꯄꯥꯝꯃꯨꯏꯅ ꯆꯥꯊꯣꯛꯄꯤꯕꯅꯤ ꯀꯥꯏꯗꯅ ꯑꯩꯈꯣꯏꯗꯤ ꯍꯥꯎꯏ ꯏꯃꯧꯒꯤ ꯉꯥ ꯊꯣꯡꯕꯁꯦ ꯍꯥꯎꯃꯟꯗꯅ ꯈꯨꯕꯤꯒꯁꯦ ꯆꯤꯛꯈꯥꯏꯒꯤꯕꯨ ꯇꯧꯏ ꯍꯥꯎꯔꯝꯃꯅꯤ ꯏꯃꯥꯒꯤ ꯋꯥꯡꯂꯦꯟ ꯏꯆꯥꯗꯤ ꯅꯪꯒꯤ ꯅꯨꯄꯤꯅ ꯊꯣꯡꯕ ꯏꯟꯁꯥꯡꯁꯦ ꯍꯥꯎꯔꯝꯃꯣꯏ ꯏꯆꯥꯗꯤ ꯏꯃꯥꯅ ꯊꯣꯡꯕ ꯅꯠꯇ꯭ꯔꯕꯗꯤ ꯆꯥꯕ ꯌꯥꯗꯦ ꯍꯥꯎꯇꯦ ꯍꯥꯏꯕꯗꯥꯏꯅꯦ ꯏꯃꯥ ꯅꯃꯧꯒꯤ ꯉꯥ ꯊꯣꯡꯕꯁꯤꯃꯗꯤ ꯍꯥꯎꯇꯦ ꯍꯥꯏꯕ ꯉꯝꯂꯣꯏꯕ ꯁꯤꯃꯗꯤ ꯁꯥꯊꯤꯅ ꯍꯥꯎꯏ ꯑꯁꯨꯛ ꯍꯥꯎꯕꯁꯤꯗꯤ ꯏꯃꯥꯅ ꯄꯣꯛꯄꯗꯤ ꯆꯥꯖꯔꯛꯇ꯭ꯔꯤ ꯑꯗꯨꯅ ꯍꯦꯛ ꯄꯩ ꯀꯜꯂꯛ ꯍꯦꯛ ꯄꯦꯜꯂꯤ ꯃꯃꯥꯅ ꯍꯣ ꯃꯣꯏ ꯃꯄꯥꯅ ꯀꯔꯤ ꯈꯪꯒꯦ ꯏꯆꯥ ꯅꯃꯧꯁꯦ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯅ ꯍꯥꯎꯋꯦꯅ ꯍꯥꯏꯖꯤꯜꯂꯤꯕ ꯏꯆꯥꯒꯤ ꯃꯒꯨꯜ ꯆꯞ ꯆꯥꯅ ꯃꯃꯥ ꯑꯩꯅ ꯈꯪꯉꯤ ꯏꯃꯥ ꯈꯪꯉꯤ ꯏꯆꯥꯅ ꯉꯥ ꯊꯣꯡꯕꯁꯦ ꯍꯥꯎꯇꯦ ꯍꯥꯏꯔꯗꯤ ꯃꯧꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯍꯥꯏꯗꯅ ꯏꯆꯥꯅ ꯍꯥꯎꯏ ꯍꯥꯏꯖꯤꯜꯂꯤꯗꯣ ꯏꯃꯥ ꯈꯪꯉꯤ ꯀꯥꯏꯗꯩꯅꯣꯗ ꯏꯃꯥ ꯍꯥꯏꯖꯤꯟꯕ ꯅꯠꯇꯤꯌꯦ ꯑꯁꯦꯡꯕꯩ ꯍꯥꯎꯏ ꯃꯥꯒꯤ ꯅꯨꯄꯤꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯗꯅ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕꯁꯤ ꯌꯦꯡꯉꯨꯅꯦ ꯃꯃꯥ ꯑꯩꯅ ꯈꯪꯂꯔꯣꯏꯗꯕꯗꯧꯅ ꯃꯁꯤꯗꯤꯕ ꯍꯥꯎꯇ꯭ꯔꯕꯗꯤ ꯍꯥꯎꯇꯦ ꯀꯣꯛ ꯍꯥꯏꯌꯨ ꯀꯩꯗꯧꯒꯦ ꯑꯗꯨꯕꯨ ꯑꯁꯨꯛ ꯍꯥꯎꯕ ꯏꯟꯁꯥꯡꯁꯤꯕꯨ ꯀꯃꯥꯏꯅ ꯍꯥꯎꯇꯦ ꯍꯥꯏꯗꯣꯏꯅꯣ ꯏꯃꯥ ꯅꯆꯤꯟ ꯊꯤ ꯍꯥꯏꯅꯤ ꯏꯃꯥꯅ ꯊꯣꯡꯕ ꯉꯥꯗꯒꯤ ꯅꯃꯧ ꯅꯨꯄꯤꯅ ꯊꯣꯡꯕ ꯉꯥꯁꯤꯅ ꯗꯃꯥꯗ ꯍꯦꯜꯂꯤ ꯍꯥꯎꯏ ꯏꯁ ꯃꯇꯨ ꯊꯤꯈꯤꯕꯗꯒꯤ ꯃꯇꯨꯅ ꯊꯣꯡꯕ ꯉꯥꯅ ꯃꯃꯥ ꯑꯩꯅ ꯊꯣꯡꯕ ꯉꯥꯗꯒꯤ ꯍꯥꯎꯕ ꯍꯦꯜꯂꯤ ꯀꯥꯏꯗꯅ ꯃꯧꯁꯤ ꯂꯥꯛꯄꯗꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯌꯥꯝ ꯍꯣꯡꯉꯤ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯦ ꯍꯩ ꯌꯥꯔꯦ ꯃꯃꯥ ꯅꯪ ꯅꯕꯨꯛꯇꯣ ꯊꯜꯂꯕꯗꯤ ꯇꯨꯃꯤꯟꯅ ꯂꯩꯔꯣ ꯑꯩꯈꯣꯏ ꯆꯥꯛꯁꯦ ꯏꯪꯅ ꯑꯃꯨꯛꯇ ꯆꯥꯒꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯋꯥꯡꯂꯦꯟꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯌꯦꯡꯕꯤꯒꯤ ꯐꯤ ꯑꯃ ꯂꯩꯗꯨꯅ ꯂꯥꯛꯂꯝꯃꯤ ꯅꯨꯄꯤꯁꯦ ꯅꯪꯒꯤꯅꯦ ꯍꯥꯏꯗꯅ ꯑꯩꯅ ꯐꯤ ꯑꯃ ꯂꯩꯔꯛꯄꯅꯤ ꯑꯃꯨꯛꯇ ꯏꯜꯂꯨꯁꯤ ꯄꯛꯆꯕ꯭ꯔ ꯌꯦꯡꯒꯦ ꯍꯩꯃꯥ ꯐꯤꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯑꯩꯅ ꯄꯥꯝꯖꯕ ꯍꯥꯏꯗꯣ ꯍꯦꯛ ꯊꯣꯛꯏ ꯍꯥꯏꯅ ꯐꯤꯗꯨ ꯏꯟꯁꯤꯜꯂꯤ ꯄꯛꯆꯕꯅ ꯂꯣꯏꯔꯦ ꯐꯗꯤ ꯐꯖꯕ ꯖꯥꯠꯅꯤꯀꯣ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯏꯁ ꯑꯁꯦꯡꯕ ꯅꯪꯒꯤ ꯀꯨꯆꯨꯗꯨꯗ ꯁꯪꯕꯥꯟꯗꯝ ꯃꯆꯨꯒꯤ ꯐꯤꯒ ꯏꯟꯕꯗꯣ ꯌꯥꯝ ꯄꯛꯆꯩ ꯃꯁꯥ ꯃꯃꯧꯒꯤ ꯃꯇꯧꯗꯨ ꯂꯣꯟꯅ ꯌꯦꯡꯂꯤꯕ ꯁꯥꯈꯤ ꯃꯆꯤꯟ ꯄꯩꯊꯣꯛꯇꯨꯅ ꯏꯁ ꯃꯇꯨꯁꯦ ꯐꯖꯩ ꯌꯥꯝ ꯄꯛꯆꯩ ꯀꯥꯏꯗꯅ ꯃꯃꯥ ꯑꯩꯒꯤꯗꯤ ꯐꯤ ꯑꯍꯟꯕ ꯑꯃ ꯊꯣꯟꯕꯤꯒꯦ ꯍꯥꯏꯕꯗꯤ ꯈꯟꯗꯦ ꯑꯗꯨꯒꯁꯨ ꯃꯇꯨꯁꯤꯒꯤ ꯐꯤ ꯑꯍꯟꯕꯒ ꯂꯩꯔꯛꯑꯗꯅ ꯃꯁꯤꯒꯤ ꯃꯧꯁꯤꯅ ꯑꯩꯒꯤ ꯐꯤ ꯂꯩꯔꯛꯀꯅꯨꯅ ꯁꯣꯏꯗꯅ ꯏꯆꯥꯅꯨꯄꯥꯁꯤ ꯏꯟꯁꯤꯜꯂꯝꯒꯅꯦꯕ ꯑꯩ ꯈꯪꯉꯤ ꯃꯥꯅ ꯏꯟꯁꯤꯟꯕꯒꯤ ꯏꯆꯥꯅꯨꯄꯥꯅ ꯃꯃꯥꯏꯒꯤ ꯐꯤ ꯂꯩꯔꯛꯇ꯭ꯔꯤꯕꯁꯦ ꯌꯥꯝ ꯐꯔꯣꯏꯗꯧꯔꯤꯕ ꯃꯧꯅꯤ ꯏꯆꯥꯁꯦ ꯃꯥꯅ ꯄꯨꯡꯁꯨꯝ ꯁꯨꯝꯈ꯭ꯔꯦ ꯃꯃꯥ ꯅꯨꯡꯁꯤꯕ ꯈꯪꯍꯟꯗ꯭ꯔꯤ ꯑꯁ ꯑꯩ ꯈꯣꯏꯗꯧꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯛꯀꯗꯧꯔꯤꯗ ꯁꯤꯗꯤ ꯍꯥꯏꯅ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯆꯠꯈꯤ ꯁꯣꯝꯗ ꯀꯥ ꯃꯅꯨꯡꯗꯅ ꯑꯌꯦꯡꯕꯤꯅ ꯃꯣꯏ ꯇꯥꯗꯅ ꯑꯩꯒꯤ ꯐꯤ ꯂꯩꯔꯛꯂꯤꯕꯁꯦ ꯏꯃꯥꯒꯤꯗꯤ ꯌꯥꯎꯔꯛꯇ꯭ꯔꯣ ꯏꯃꯥꯒꯤꯗꯤ ꯌꯥꯎꯔꯛꯇ꯭ꯔꯤ ꯅꯍꯥꯟ ꯈꯨꯠꯁꯨꯃꯟ ꯐꯪꯕꯗ ꯑꯃ ꯂꯩꯈꯤꯕꯗ ꯉꯥꯏꯔꯤ ꯍꯥꯏꯗꯅ ꯏꯃꯥꯒꯤꯁꯨ ꯑꯃ ꯀꯣꯛ ꯌꯥꯎꯕꯤꯔꯛꯀꯦꯗꯤ ꯌꯨꯝꯁꯤꯗ ꯑꯩꯒ ꯏꯃꯥꯒ ꯅꯨꯄꯤ ꯑꯩꯈꯣꯏꯅꯤꯈꯛ ꯂꯩꯔꯒ ꯑꯃꯒꯤ ꯂꯩꯔꯒ ꯑꯃꯒꯤ ꯂꯩꯇꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯑꯣ ꯃꯇꯨꯡꯗꯗꯤ ꯄꯨꯂꯞ ꯂꯩꯔꯛꯑꯒꯦ ꯃꯃꯥꯡꯗ ꯅꯪꯒꯤꯗꯤ ꯂꯩꯇꯦ ꯏꯃꯥꯒꯤꯗꯤ ꯂꯩ ꯍꯥꯏꯗꯅ ꯍꯟꯗꯛ ꯑꯃꯨꯛ ꯅꯪꯒꯤ ꯑꯣꯏꯅ ꯂꯩꯔꯛꯄꯅꯤ ꯃꯇꯨꯡꯗꯗꯤ ꯄꯨꯂꯞ ꯑꯣꯏꯅ ꯂꯩꯕꯤꯔꯣ ꯑꯩꯒꯤ ꯂꯩꯔꯛꯇ꯭ꯔꯁꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯑꯗꯣ ꯑꯩꯒꯤ ꯂꯩꯔꯒ ꯏꯃꯥꯒꯤ ꯂꯩꯗꯕꯗꯤ ꯇꯧꯕꯤꯅꯨ ꯏꯃꯥꯁꯦ ꯋꯥꯔꯧ ꯄꯨꯛꯂꯧ ꯆꯥꯎꯒꯜꯂꯤ ꯑꯗꯨꯅ ꯑꯃꯨꯛ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯈꯤꯅꯤ ꯍꯣꯏ ꯑꯗꯣ ꯑꯩꯈꯣꯏ ꯃꯈꯣꯏ ꯐꯥꯎꯗꯪ ꯑꯃꯨꯛꯇꯪ ꯆꯠꯂꯨꯈꯤꯒꯦ ꯃꯥꯒꯤ ꯈꯨꯠꯁꯨꯃꯟꯗꯣ ꯃꯥ ꯃꯁꯥ ꯂꯥꯛꯇꯦꯅ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯄꯤꯔꯛꯏ ꯑꯗꯣ ꯑꯃꯨꯛꯇ ꯄꯤꯕꯤꯔꯨꯈꯤꯒꯦ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤ ꯑꯌꯦꯡꯕꯤꯁꯨ ꯌꯥꯆꯪꯂꯛꯄꯒꯤ ꯋꯥꯏꯔꯝ ꯇꯥꯁꯤꯜꯂꯨꯒꯦ ꯍꯥꯏꯅ ꯃꯈꯣꯏꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯄꯅꯤ ꯃꯗꯨꯗ ꯃꯅꯦꯝꯅ ꯍꯩ ꯉꯥꯏꯈꯣ ꯏꯕꯨꯡꯉꯣꯅ ꯂꯩꯔꯛꯄ ꯐꯤꯗꯨ ꯄꯨꯊꯣꯔꯛꯎ ꯀꯩꯒꯤꯅꯣ ꯏꯃꯥ ꯑꯩꯅ ꯄꯨꯊꯣꯔꯛꯎ ꯍꯥꯏꯔꯗꯤ ꯁꯠ ꯄꯨꯊꯣꯔꯛꯎ ꯑꯌꯦꯡꯕꯤ ꯐꯤꯗꯨ ꯂꯧꯊꯣꯛꯂꯨꯔꯒ ꯃꯅꯦꯝꯗ ꯄꯤ ꯁꯥꯈꯤ ꯐꯤꯗꯨ ꯇꯥꯞ ꯂꯧꯗꯨꯅ ꯏꯆꯥꯅꯨꯄꯥꯒꯤ ꯃꯔꯜꯅ ꯂꯩꯕ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛ ꯃꯃꯥ ꯑꯩꯒꯤ ꯂꯣꯏꯅ ꯑꯣꯏꯅꯤ ꯅꯪꯒꯨꯝꯕꯤ ꯑꯃꯅ ꯏꯆꯥꯒꯤ ꯃꯔꯜꯅ ꯂꯩꯕ ꯄꯣꯠ ꯂꯧꯕ ꯌꯥꯔꯣꯏ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤ ꯃꯅꯦꯝꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯌꯦꯡꯕꯤ ꯁꯥꯎꯅꯤꯡꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯛꯅꯤꯡꯕ ꯑꯃꯗꯨꯝ ꯐꯥꯎꯔꯛꯂꯝꯃꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗꯤ ꯑꯉꯛꯄꯅꯤꯀꯣ ꯐꯤꯁꯤ ꯄꯥꯝꯂꯕꯗꯤ ꯂꯧꯔꯒꯦ ꯍꯥꯏꯔꯒ ꯑꯗꯨꯝ ꯌꯥꯕꯁꯤꯕꯨ ꯃꯅꯦꯝꯒꯤ ꯐꯠꯇꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯗꯤ ꯈꯪꯖꯗꯕꯅꯤꯅ ꯑꯌꯦꯡꯕꯤ ꯃꯅꯦꯝꯒꯤ ꯃꯇꯧ ꯑꯗꯨ ꯑꯗꯨꯝ ꯏꯆꯝ ꯆꯝꯅ ꯈꯟꯗꯣꯛꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯦꯡꯕꯤꯒꯤ ꯃꯃꯥꯗꯨ ꯌꯥꯝ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅ ꯄꯥꯎ ꯂꯥꯛꯂꯝꯃꯤ
Ima, Baba, hayengdi ai ipamda sasarugi. Ikhoi mado masa ngamdaduna naraga leiba kuiri haina pause laklammi. Ha, isanbu masa ngamdiaba. Ho, nama masa ngamdrabdi satpiruso. Yam kanna ngamdabu oiragadi matam khara namagi seba tawraga leige harasu leithoi mausi. Hoi Baba. Asumna mathangi numitta ayingbi mapamna satnaba haina ayuk ngana hogattuna magi tawpham thokpa mathausing adu loisillaga sa ising amuk thonglammi. Mamona amagisu nangnabu hotnazaribadu mane mana tawbiragi chatkadabu chacharo haibaki mahut asumna oina hairaklammi. Mapam satni haibadagi amuk toiba yahau ka sinangalliba asuk kuina yumsida mau oina leirakpasi nongmata asumna yahau nganba thengnarakri. Ngasidi mapam satni haibagira kaino yahau ka si otokna ngankhre. Hey, nupi, ayu angan basida kwak sadana khonglanu arembada thajillaktana ne koina pakpana maidu suthek naini nang. Namau asina tawriba thabakse ai tawbiragi nangi satkadabado chasaruro nadi haid madugasu mapam satni hairadi yahau ngalliga adu tawiga ada tawigan kari thoina ngangja saribu nangidu ho mapam satni hairadi thabak kasin khaidagi khit ka ma hen khai phaba saba sidane ngangliba masu nangna bo nazaribani imungi thabain khang sa ising kari kara mayam se loisillamdana chatlabadi nangna muk lakthabiroidro adudi thabak mayam si tawriban thabak phabi saba nate namau asina mapam satni hairabadi sa kasi nangsu thongbiba yari pot I mana mapam satlaga kaidobagi aidi sak thongdawriba ma mapam satkadawrena aina mapi maroga loisinbiu hairibro moi pabagi sibo hey nangi adugumba mathong maram khangdaba mari makhong samnadaba wado nganglakan taning nong phadok nangsu sak thongbiba yai haiba nungtigi namau asinada sa ising loina hotnariba natro ngasi nong makhak mapamna satkani haibasidadi nangsu harau namang nupigi mahut sakto thongbiyawa yaidana o sangjadre mauna nawang na bathabakni moi mapana hairibado yungi mawama oirabadi mapamna satkera karida satkege basagi mathau pumba loisilamlaga satkadaba adoidi namang pini haungana haugatlaga thabain khang loisinbada mapam satni hairadi yaungali adu tawi ada tawi da ngangluranu ngangi aidi thawoina ngange haida nganglibani moi mapagi na thaunate ngango nakanaudu segai makai ngang sukyam phattaba nupi sibu kari karama nupi za nang namau sina mabuk mara tapi oibagi phabani ko nang atopa masing mason naibi maugo oiramlabadi nang ne namongna manem phui kaido tawgadoribnina era saki yengonda hausik matamgi mau soithi soiha moina ge henjinba yagadaba nate sakta siga ngangja sarisi nasaktu ubada tinbi kangi bin nangon sinna gadabgi saruk ai thongalda phamluke ngayaki matung ayingbi mapamda satna bahaina mapuroiba wanglenga loinana thoklaklammi ima baba aikhoi amuk chajarukige imaga pabaga gi sak sarukto namongna thiraga samuk mathakta kupsillaga thamjaramlabani hai ibungo nangsu nupi mapamda satpa yaudoira hoima agi madu masangamde haibaduda aisu satpidradi nungaitrena satluge tawbani satpiu kaithildagi asa thakrasu leibiko adudi baba aikhoi amuk chajarukige nupi chalasi hoi moitada ima baba aikhoi satlukige haima kamai tawni sidia isa du pasi nupi mapamda sakhidore wania asa isa nupi mapamda satlabadi soidana mani poktuna higai wa tawsilaklani kamdong isidi idea masidi kok sikta ngoksinarake haina saki makut aduna makokta paiduna kok si kai ngam tawre ru ngaure hai kok si kai ngam tawkre is haina naimai du kit phamthai hai kedarage ne mama nang hausikta kaisum tawdraga kramaina mukna kok ngau khalaklibano dari kum tharuraba wanglen mamagi matawadu pakhatna ima kedarage kok ngawe hairo hoine imagi koksi khangaudana khangau ngaure is ima kainam tawre ibungo ima koksi kainam taw makai ngaure yaradi isa satkranu ima koksi ru ungaga leire asai kok ngaure sai ni baki kok khungauni mama nagi na kok khungause dupi ising khajik putoro hoi moi tada hai ni mung sangkiduna ising khuzai ama puraga thoklaklam ima namau lawaida ising khara tharake ko sisi amute ising du tharusi haina masa mamau sangdana sakhi bu leikan nari
ꯁꯥꯈꯤꯗꯤ ꯃꯀꯣꯛ ꯉꯥꯎꯔꯕꯅꯤ ꯁꯥꯗꯅ ꯃꯁꯥꯗꯨ ꯐꯠꯇ꯭ꯔꯥꯛ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯇꯥꯠꯄꯥꯠ ꯈꯪꯂꯕ ꯇꯣꯃꯥꯜꯗꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯐꯨꯅꯤꯡꯕꯅ ꯈꯨꯠꯁꯥ ꯃꯔꯦꯡ ꯆꯠꯄ ꯍꯥꯏꯗꯨ ꯍꯦꯛ ꯑꯣꯏꯔꯝꯃꯤ ꯏꯃꯥ ꯈꯔ ꯐꯔꯕ ꯀꯃꯥꯏꯅ ꯇꯧꯒꯦ ꯐꯠꯇꯦꯅꯦ ꯀꯣꯛꯁꯤ ꯀꯩꯅꯣꯝ ꯇꯧꯔꯦꯅꯦ ꯑꯩꯕꯨ ꯅꯆꯥ ꯐꯃꯨꯡꯗ ꯊꯥꯡꯖꯤꯜꯂꯒꯦ ꯐꯃꯨꯡꯗ ꯑꯣꯏꯅ ꯍꯤꯞꯅꯕ ꯇꯧꯁꯤꯕ ꯍꯥꯏꯅ ꯃꯃꯥꯕꯨ ꯀꯥ ꯇꯝꯅ ꯄꯨꯁꯤꯜꯂꯛꯇꯨꯅ ꯇꯞꯅ ꯐꯃꯨꯡ ꯃꯊꯛ ꯑꯗꯨꯗ ꯊꯝꯃꯤ ꯃꯥ ꯑꯩ ꯑꯃꯥꯏꯕꯤ ꯀꯧꯔꯨꯆꯣ ꯇꯣꯃꯥꯜ ꯍꯩ ꯑꯃꯥꯏꯕ ꯃꯥꯏꯕꯤ ꯀꯧꯗ꯭ꯔꯕꯁꯨ ꯌꯥꯏ ꯅꯃꯥꯒꯤ ꯃꯀꯣꯛ ꯈꯨꯡꯉꯥꯎꯁꯦ ꯅꯄꯥ ꯑꯩ ꯍꯤꯗꯥꯛ ꯇꯧꯒꯦ ꯑꯃꯥꯏꯕꯒꯤ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯣꯏꯒꯤ ꯆꯠꯀꯗꯕꯗꯣ ꯆꯠꯅꯕ ꯇꯧꯔꯨꯔꯣ ꯁꯥꯈꯤ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯀꯩꯅꯣ ꯃꯣꯏ ꯃꯄꯥ ꯑꯩꯅ ꯀꯣꯛꯁꯦ ꯍꯥꯏꯒꯠꯄ ꯉꯝꯗꯕ ꯃꯈꯩ ꯉꯥꯎꯗꯅ ꯂꯩꯔꯒ ꯏꯆꯥꯁꯦ ꯆꯠꯂꯣ ꯑꯩꯕꯨ ꯀꯔꯤꯅꯣ ꯑꯁꯤ ꯍꯥꯏꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯃꯨꯛ ꯁꯤꯊꯁꯤꯟꯅꯗꯨꯅ ꯏꯃꯥꯒꯤ ꯋꯥꯡꯂꯦꯟ ꯏꯆꯥ ꯏꯃꯥꯒꯤ ꯅꯥꯛꯇꯒꯤ ꯆꯠꯈꯤꯅꯨ ꯏꯃꯥ ꯀꯣꯛꯁꯤ ꯌꯥꯝ ꯉꯥꯎꯏ ꯑꯗꯨꯅ ꯏꯃꯥꯒꯤ ꯅꯥꯛꯇꯅꯦ ꯏꯆꯥ ꯂꯦꯡꯗꯅ ꯂꯩꯌꯨꯀꯣ ꯃꯁꯤ ꯉꯁꯤ ꯁꯣꯏꯔꯣꯏꯁꯦ ꯃꯁꯦ ꯃꯥꯅ ꯇꯧꯔꯤꯕ ꯀꯗꯔꯁꯤ ꯑꯩꯅ ꯈꯪꯂꯔꯣꯏꯗꯕꯗꯧ ꯑꯩ ꯃꯃꯥ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯩ ꯂꯩꯔꯕꯗꯤ ꯌꯥꯏ ꯅꯆꯥꯒ ꯅꯃꯨꯒꯁꯦ ꯃꯣꯏꯒꯤ ꯆꯠꯀꯗꯕꯗꯣ ꯆꯠꯍꯟꯈ꯭ꯔꯣ ꯌꯥꯔꯣꯏ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯏꯆꯥ ꯆꯠꯄ ꯌꯥꯔꯣꯏ 이마기 왕렌 이사 쌀트라누 이마기 낙도 오이는 레유 모이타다 이마세 마꼭 ngaubasidda moitadabu imana imagi nakta lehningba mali aduna moitada leibihau ai imagi anabada hangba idom chatlurage ngaiko ngak leiraga ekhoi dum puna sasi ai mabu yengnaba amaibam tahana kaurukige imagi punga nangbu imagi nakta gi sathokhranu haiwani imagi kok ngaubase isana imagi nakta leiraga khara phabugum tawine wanglen mamagi makhut aduda paibiduna ima nasa maibu kaurugi tawbani amaibu kaubado napabungbu oina satlalu isadi imagi nakta lengdana lei hai mama nakok ngawidi hai nang ngawudi lepten nati nangi nakok tu tasing nabu ngawri natraga ngawsin nei raiba kaino ai se asing maki kok ngawri ni yam thajadabagi waro moi mapagi sibo tu amu kok sia khangaw ngawri etu hai ipagi bungo noi thenglani satnaba taw namagi amaiba kaubudusu ipa satluragi aduga namasisu ai sanghawragi haina magi nupigi tatpat ubada waraduna tomalna masaga mamaugabu namdana chatlalami sakhi ngasaidagi mana masanupabu nupi mapamna sattana bahayna tawriba kadar pumba mapuroibana aremba tahallabadu sauna moi mapa I kari ko ngawmigi khunjil sidi seng lawi he nati moi mapa na tawbidi sikari ai ni isanu pase tawoina nupi mapamna sattana bahayna tawraga moi mapa na namdana isa sibu nupi mapam chatlankhriba sikari ginoba nangi natato khangbagi tawoina ai ni isanu pase chatlankhriba nati nangna tawri sikari no haba maugi mama masangam deidana ana bangba satpasibu nawona kayam kairage karigi nangna nasa sibu nupi mapamda satana nako ka ngausin na tawridu o thawoina tawge na tawriba isa nupa se nupi mapamda satlaga manim boktuna isa nupa sida hikai wa kamsilaklabadi kamdauba nabuk phattabagi haunabi nangi phattana da khanbado tawganu nangse pangbada natana nabuk phattaba masu yauri chatlibado anaba hangma nasa nupana nupi mapamda chatlaga higai wa kamsilakani khaliba nangi nakokto yamna apangba mabuk phattabagi wakhaloni moi mapana kari khange nupi mapamda chatlaga manem poktuna higai wa tawsilaklaga isa sigi pukning wakhal onduna mama mapa ikhoibu hanna yenglakjabadi mangjadoi sikanadano moi mapa su taraba natro isi ketuki gi masanu pa haldo magi nupi duna mapamda pupuduna mama duga manaraga posi mahi tawsilamena lekai wawa lawna tribado ekoi gisu adumna tawrak loi hainingai lekte mausia isa nupa gi loinabi oirasu ekoi gi imo oirasu amaromda mahaksia lamlanbini mana ekoi bu nungsi baka oithokte aduna isa nupa se mahaki oinaba angamba upai thirakpada isa nupa se mapamda puraga posi mahi tawro oi hainingai lekte matam se thainagi matam du natrabani mau aphabi haido hausiki matam ste leitrabani aduna ekhoisu isa nupabu seksin batai mado panidako mama nangi wakhalonse mau kharana phatraga yunggi mau khudingmak pharoi haina khalliba nangi wakhalondo yamna laliko mama hoi matamse mau phattabi mani maku seba tawningdabi mau yamna leire adubu mawuk mapau phabi mani makubu apok mama mapa makni khana mani makugi seba tawbana mathau oijabi yunggi mau su leitaba nate mau aphabi singi kanglupta nang aigi imau asisu aphabi mau singi kanglupta saliba
ꯑꯁꯨꯛ ꯐꯈ꯭ꯔꯕ ꯏꯃꯧ ꯑꯁꯤꯗ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯣ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯍꯣꯏ, ꯅꯃꯧꯁꯤꯅ ꯃꯕꯨꯛ ꯐꯠꯇꯦ ꯍꯥꯏꯔꯗꯤ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟꯗꯣ ꯈꯟꯅꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯅꯪ ꯑꯩꯒꯤ ꯏꯃꯧꯁꯤꯗꯤ ꯃꯧ ꯑꯐꯕꯤ ꯍꯥꯏꯗꯣ ꯑꯣꯏ꯫ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨ ꯅꯃꯧ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯉꯁꯤ ꯐꯥꯎꯕꯗ ꯅꯃꯧ ꯅꯨꯄꯤ ꯑꯁꯤꯅ ꯅꯪꯉꯣꯟꯗ ꯍꯪꯒꯠꯅ ꯃꯆꯤꯟ ꯈꯨꯝꯕ ꯇꯧꯕ꯭ꯔꯥ? ꯍꯥ, ꯅꯪꯕꯨ ꯌꯥꯅꯕ ꯆꯠꯆꯔꯤ꯫ ꯅꯪꯁꯨ ꯍꯥꯏꯌꯨ, ꯉꯁꯤ ꯐꯥꯎꯕꯗ ꯅꯃꯧ ꯅꯨꯄꯤꯅ ꯅꯪꯉꯣꯟda ꯀꯔꯤ ꯑꯀꯥꯏꯕ ꯊꯕꯛ ꯇꯧꯕ ꯌꯥꯎꯈ꯭ꯔꯦ? ꯁꯥꯈꯤ ꯄꯥꯎꯈꯨꯝ ꯄꯤꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯃꯃꯧ ꯅꯨꯄꯤ ꯑꯁꯤꯅ ꯃꯉꯣꯟꯗ ꯑꯀꯥꯏꯕ ꯇꯧꯈꯤꯕ ꯂꯩꯇꯕꯅ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯤꯕ ꯉꯝꯗꯦ꯫ ꯈꯨꯝꯗ꯭ꯔꯕꯗꯤ ꯀꯩꯗꯧꯏ? ꯀꯔꯤꯒꯤ ꯇꯨꯃꯤꯟ ꯂꯩ? ꯍꯥꯏꯌꯨ, ꯍꯥꯏꯌꯨꯅꯦ ꯅꯪꯁꯨ꯫ ꯏꯆꯥ ꯅꯨꯄꯥ ꯑꯁꯤꯕꯨ ꯏꯃꯧ ꯅꯨꯄꯤꯅ ꯃꯥ ꯈꯛꯀꯤ ꯑꯣꯏꯅꯕ ꯁꯤꯟꯈꯤꯕ ꯂꯩꯕ꯭ꯔꯥ? ꯃꯁꯤꯃꯁꯨ ꯁꯥꯈꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯃꯥ, ꯅꯪꯗꯤ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯄꯤꯛ, ꯋꯥꯈꯜ ꯌꯥꯝꯅ ꯊꯦꯠ꯫ ꯅꯆꯥ ꯅꯨꯄꯥ ꯑꯁꯤꯕꯨ ꯅꯪ ꯈꯛꯀꯤ ꯑꯣꯏꯅꯤ꯫ ꯅꯆꯥꯒꯤ ꯍꯛꯆꯥꯡ ꯇꯪꯈꯥꯏ ꯑꯣꯏꯔꯤꯕ ꯅꯃꯧ ꯑꯁꯤꯕꯨ ꯅꯪꯅ ꯂꯝꯂꯥꯟꯕꯤꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯅꯃꯧ ꯑꯁꯤꯕꯨ ꯅꯍꯥꯛꯅ ꯅꯨꯡꯁꯤꯕ ꯉꯝꯗꯦ꯫ ꯃꯁꯤꯗꯕꯨ ꯅꯪꯕꯨ ꯑꯐꯕꯤ ꯃꯅꯦꯝ ꯑꯃꯅꯤ ꯍꯥꯏꯕ ꯌꯥꯔꯤꯕ꯭ꯔꯥ? ꯅꯍꯥꯛꯀꯤ ꯅꯑꯣꯡ ꯅꯇꯧ ꯑꯗꯨꯅ ꯑꯩꯗꯤ ꯅꯪꯁꯦ ꯐꯩ ꯍꯥꯏꯕꯈꯛ ꯉꯝꯂꯣꯏ꯫ ꯃꯃꯥ, ꯅꯪꯒꯤ ꯂꯤꯆꯠ ꯁꯥꯖꯠꯇꯣ ꯆꯨꯝꯊꯣꯛ꯫ ꯅꯪꯒꯤꯗꯨꯒꯤ ꯅꯔꯝꯆꯠ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯕꯨꯛ ꯃꯄꯥꯎ ꯐꯈ꯭ꯔꯕꯤ ꯏꯪ ꯇꯞꯆꯈ꯭ꯔꯕꯤ ꯏꯃꯧꯁꯦ ꯅꯝꯗꯅ ꯐꯠꯇꯕꯤ ꯑꯣꯏꯍꯟꯅꯕ ꯁꯤꯟꯒꯅꯨ꯫ ꯃꯤ ꯑꯃꯕꯨ ꯐꯍꯟꯅꯤꯡꯂꯕꯗꯤ ꯑꯩ ꯍꯥꯏꯔꯤꯕ ꯑꯩ ꯏꯆꯥ ꯑꯁꯤꯗꯒꯤ ꯍꯥꯟꯅ ꯐꯕ ꯇꯝꯒꯗꯕꯅꯤꯀꯣ꯫ ꯑꯩ ꯍꯥꯏꯕ ꯑꯩ ꯑꯁꯤꯅ ꯐꯠꯇ꯭ꯔꯒ ꯃꯤꯉꯣꯟꯗ ꯐꯧ ꯍꯥꯏꯗꯨꯗꯤ ꯌꯥꯔꯣꯏ꯫ ꯅꯪꯅ ꯅꯃꯧ ꯑꯁꯤꯗ ꯆꯛ ꯅꯃꯧꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛ ꯁꯨꯝ ꯇꯧꯔꯒ ꯅꯃꯧ ꯑꯁꯤꯅ ꯅꯪꯕꯨ ꯁꯨꯝ ꯅꯨꯡꯁꯤꯗꯨꯅ ꯂꯩꯌꯨ ꯍꯥꯏꯗꯤ ꯌꯥꯔꯣꯏ꯫ ꯅꯪꯒꯤ ꯅꯑꯣꯡ ꯑꯗꯨꯅ ꯅꯣꯡꯃꯗꯤ ꯃꯥꯁꯨ ꯃꯅꯦꯝꯕꯨ ꯇꯥꯊꯤꯕꯤ ꯃꯧ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯁꯥꯈꯤ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯇꯨꯃꯤꯟ ꯇꯥꯔꯤ꯫ ꯅꯃꯧꯕꯨ ꯂꯝꯂꯥꯟꯕꯤ, ꯃꯤꯇꯣꯞꯅꯤ ꯈꯟꯕꯒꯤ ꯃꯍꯨꯠ ꯅꯃꯧꯅ ꯅꯪꯒꯤ ꯍꯦꯛ ꯅꯆꯥ ꯅꯤꯡꯉꯣꯜꯃꯛꯅꯤ ꯈꯜ꯫ ꯃꯗꯨꯗꯇ ꯃꯅꯤ ꯃꯃꯧꯒꯤ ꯐꯖꯈ꯭ꯔꯕ ꯃꯔꯤꯗꯨ ꯃꯌꯦꯛ ꯁꯦꯡꯂꯛꯀꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯌꯥꯝ ꯇꯣꯏꯅ ꯄꯨꯜꯂꯤꯕ, ꯃꯃꯧ ꯌꯣꯜꯂꯒ ꯄꯦꯟꯖꯕ, ꯃꯃꯧꯒꯤ ꯐꯠꯇꯕ ꯋꯥ ꯉꯥꯡꯂꯒ ꯅꯨꯡꯉꯥꯏꯖꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒ ꯅꯪ ꯄꯨꯟꯕ ꯂꯦꯞꯄꯨ꯫ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯣꯏꯅ ꯍꯥꯏꯕ ꯉꯥꯡꯕ ꯁꯨꯝ ꯅꯪꯅ ꯂꯧꯗꯅ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯅꯤ ꯃꯃꯧ ꯌꯦꯡꯊꯤꯅꯕ ꯏꯃꯨꯡ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯄ ꯌꯥꯏ꯫ ꯅꯪꯁꯨ ꯈꯜꯂꯨ, ꯅꯪꯒꯤ ꯄꯨꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯅꯣꯡꯃꯇ ꯃꯈꯣꯏꯒꯤ ꯃꯆꯤꯟꯗꯒꯤ ꯃꯈꯣꯏꯒꯤ ꯃꯃꯧꯁꯤꯡꯕꯨ ꯅꯨꯡꯁꯤꯅ ꯍꯥꯏꯕ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ? ꯃꯈꯣꯏ ꯃꯁꯥ ꯃꯁꯥꯗ ꯌꯦꯡꯗꯅ ꯃꯃꯧꯕꯨ ꯍꯨꯟꯕ, ꯃꯃꯧꯕꯨ ꯐꯠꯇꯦ ꯍꯥꯏꯅ ꯌꯣꯜꯂꯒ ꯄꯦꯟꯖꯕ ꯃꯅꯦꯝ ꯉꯥꯛꯇ ꯑꯣꯏꯔꯝꯒꯅꯤ꯫ ꯈꯟꯊꯔꯨꯕꯗ ꯁꯥꯈꯤꯁꯨ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯁꯤ ꯂꯥꯜꯂꯕ꯭ꯔꯥ ꯍꯥꯏꯅ ꯃꯗꯣꯝ ꯈꯟꯖꯔꯛꯂꯝꯃꯤ꯫ ꯆꯨꯝꯃꯤ, ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯀꯛꯅꯤꯡꯉꯥꯏ ꯌꯥꯎꯗꯦ꯫ ꯃꯍꯥꯛꯅꯗ ꯃꯃꯧ ꯑꯁꯤꯕꯨ ꯃꯤꯇꯣꯞ ꯂꯝꯂꯥꯟꯕꯤꯅꯤ ꯍꯥꯏꯅ ꯈꯟꯕꯅꯤ꯫ ꯃꯃꯧ ꯑꯁꯤꯅꯗꯤ ꯃꯉꯣꯟꯗ ꯅꯣꯡꯃꯇ ꯑꯀꯥꯏꯕ ꯇꯧꯗꯦ꯫ ꯃꯍꯥꯛꯄꯨ ꯃꯃꯥꯃꯛꯅꯤ ꯈꯟꯅ ꯅꯨꯡꯁꯤꯅ ꯀꯤꯅ ꯆꯠꯆꯕꯅꯤ꯫ ꯃꯣꯏ ꯃꯄꯥ, ꯑꯩꯁꯦ ꯋꯥꯈꯜ ꯌꯥꯝꯅ ꯊꯦꯟꯕꯤ ꯍꯥꯏꯗꯨ ꯑꯣꯏꯔꯨꯔꯦ꯫ ꯃꯇꯝ ꯑꯁꯤꯒꯤ ꯃꯃꯧꯅ ꯃꯅꯦꯝ ꯑꯣꯏꯕꯤꯁꯤꯡ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯕꯤꯕ, ꯃꯧ ꯂꯥꯛꯂꯒ ꯃꯃꯥ ꯑꯣꯏꯕꯤ ꯀꯌꯥꯒꯤ ꯃꯆꯥꯁꯤꯡꯕꯨ ꯃꯊꯥꯗꯒꯤ ꯁꯦꯠꯇꯨ ꯃꯧ ꯃꯈꯣꯏ ꯈꯛꯀꯤ ꯑꯣꯏꯕ ꯋꯥꯔꯤ ꯀꯌꯥ ꯇꯥꯔꯨꯕꯗꯒꯤ ꯑꯩꯒꯤ ꯀꯣꯛꯁꯤꯗ ꯃꯧ ꯍꯥꯏꯕꯁꯦ ꯐꯠꯇꯅ ꯂꯣꯏꯅ ꯈꯜꯂꯨꯔꯦ꯫ ꯅꯨꯡꯁꯤꯔꯕ ꯃꯃꯥ ꯃꯄꯥ ꯊꯥꯗꯣꯛꯂꯝꯗꯨꯅ ꯃꯅꯦꯝ ꯃꯀꯨꯒꯤ ꯁꯦꯕꯥ ꯇꯧꯔꯨꯔꯅꯤ ꯍꯥꯏꯅ ꯂꯥꯛꯂꯤꯕ ꯏꯃꯧꯕꯨ ꯑꯩꯅ ꯂꯝꯂꯥꯟꯕꯤꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯈꯛ ꯉꯝꯂꯣꯏ꯫ ꯃꯍꯥꯛꯅ ꯏꯆꯥ ꯅꯨꯄꯥꯕꯨ ꯃꯥ ꯈꯛꯀꯤ ꯑꯣꯏꯅꯕ ꯍꯣꯠꯅꯩ ꯍꯥꯏꯅ ꯈꯜꯂꯨꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯡ ꯑꯁꯦ ꯑꯔꯥꯟꯕꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯑꯩ ꯋꯥꯈꯜ ꯇꯥꯔꯦ꯫ ꯋꯥꯈꯜ ꯈꯨꯇꯥꯒꯗꯤ ꯐꯖꯩ꯫ ꯋꯥꯔꯤꯗ ꯀꯔꯤꯗ ꯑꯣ ꯑꯩ ꯚꯥꯞ ꯇꯥꯔꯦ ꯀꯥꯏꯅ ꯇꯧꯔꯒ ꯋꯥꯈꯜ ꯈꯪꯇꯥ ꯇꯥꯔꯛꯄꯗꯨꯗ ꯃꯥꯜꯂꯤꯅꯤ ꯃꯃꯥ ꯅꯪꯒꯤꯗꯣ꯫ ꯌꯥꯔꯦ ꯃꯣꯏ ꯃꯄꯥ, ꯑꯃꯨꯛ ꯀꯔꯦꯝꯅꯔꯅ ꯑꯩꯒꯤꯁꯦ ꯏꯀꯥꯏ ꯋꯥꯈꯜ ꯇꯥꯔꯛꯏ꯫ ꯑꯩꯁꯦ ꯑꯁꯤ ꯌꯧꯅ ꯄꯪꯅ ꯐꯠꯂꯨꯗ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯗꯅ ꯈꯜꯂꯨꯕꯗ ꯏꯗꯣꯝ ꯏꯀꯥꯏꯔꯛꯂꯤꯕꯅꯤ꯫ ꯏꯔꯥ, ꯑꯗꯨꯒꯤꯕꯨ ꯏꯁꯥꯅ ꯏꯁꯥꯒꯤ ꯑꯁꯣꯏꯕ ꯈꯪꯂꯒ ꯋꯥꯈꯜ ꯇꯥꯔꯛꯄꯕꯨ ꯀꯔꯤꯒꯤ ꯏꯀꯥꯏꯗꯣꯏꯅꯣ? ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯗꯦ꯫ ꯃꯃꯥ, ꯅꯪꯁꯦ ꯃꯤꯅ ꯏꯟꯁꯤꯟꯕ ꯂꯧꯕꯁꯨ ꯊꯨꯏ, ꯋꯥꯈꯜ ꯇꯥꯔꯛꯄꯁꯨ ꯌꯥꯝ ꯊꯨꯏ꯫ ꯐꯩ꯫ ꯑꯗꯨꯝꯅ ꯋꯥꯈꯜ ꯊꯨꯅ ꯇꯥꯔꯤꯕꯗꯣ ꯌꯥꯝ ꯐꯩ꯫ ꯑꯩ ꯉꯁꯤꯗꯒꯤ ꯃꯅꯦꯝ ꯑꯐꯕꯤ ꯑꯣꯏꯔꯅꯤ꯫ ꯑꯩꯅ ꯁꯨꯝ ꯐꯠꯇ꯭ꯔꯒ ꯏꯃꯧꯅ ꯁꯨꯝ ꯐꯧꯏꯗꯨꯗꯤ ꯌꯥꯔꯛꯑꯣꯏ꯫ ꯑꯗꯨꯅ ꯑꯩ ꯃꯅꯦꯝ ꯑꯐꯕꯤ ꯑꯣꯏꯔꯒꯦ꯫ ꯑꯣꯏꯔꯣ꯫ ꯑꯗꯨꯒ ꯅꯪꯒꯤ ꯃꯃꯧꯒꯤ ꯃꯤꯋꯥ ꯉꯥꯡꯕ ꯄꯥꯝꯖꯕꯤ ꯀ꯭ꯋꯥꯖꯥꯕꯤꯁꯤꯡꯗꯨꯒꯗꯤ ꯑꯃꯨꯛ ꯍꯟꯅ ꯄꯨꯜꯂꯨꯔꯅꯨꯀꯣ꯫ ꯍꯣꯏ, ꯄꯨꯜꯂꯔꯣꯏ꯫ ꯁꯪꯒꯅ ꯃꯤ ꯃꯥꯡꯍꯜꯂꯤ ꯍꯥꯏꯗꯨ ꯑꯩꯉꯣꯟꯗ ꯊꯣꯛꯂꯔꯦ꯫ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯃꯧ ꯐꯠꯇꯕꯒꯤ ꯋꯥꯔꯤ ꯂꯤꯃꯟꯗꯅ ꯑꯩꯁꯨ ꯑꯩꯒꯤ ꯃꯧꯁꯦ ꯐꯠꯇꯅ ꯈꯜꯂꯨꯔꯦ꯫ ꯌꯥꯔꯦ, ꯃꯤꯉꯣꯟꯗ ꯄꯪꯇꯥꯏ ꯇꯥꯏꯁꯤꯟꯕꯁꯨ ꯆꯨꯝꯗꯦ꯫ ꯑꯩ ꯏꯁꯥꯗꯁꯨ ꯌꯥꯝꯅ ꯂꯩ꯫ ꯑꯗꯨ ꯐꯔꯦ, ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯇꯧꯔꯨꯔꯁꯤ꯫ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯂꯩ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯊꯦꯟꯕꯤ ꯑꯄꯪꯕꯤ ꯁꯥꯈꯤ ꯑꯗꯨ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯍꯩ ꯈꯔꯅ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯌꯥꯁꯪꯂꯛꯄ ꯃꯇꯝꯅꯤ꯫ ꯋꯥꯡꯂꯦꯟ ꯑꯃꯗꯤ ꯑꯏꯪꯕꯤꯁꯨ ꯍꯜꯂꯛꯂꯝꯃꯤ꯫
ꯑꯌꯤꯡꯕꯤ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯐꯤ ꯁꯠ ꯍꯣꯡꯗꯣꯛꯂꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯤ꯫ ꯂꯣꯏꯔꯗꯨꯅ ꯑꯌꯤꯡꯕꯤ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯊꯥ ꯊꯥꯖꯗꯅ ꯃꯅꯦꯝ ꯏꯕꯦꯝꯃꯗꯨꯅ ꯆꯥꯛ ꯊꯣꯡꯗꯣꯏꯒꯤ ꯇꯧꯔꯒ ꯂꯩꯔꯝꯕꯗꯨꯗ, "ꯍꯩꯃꯥ, ꯏꯃꯥ ꯆꯥꯛ ꯊꯣꯡꯒꯦ ꯍꯥꯏꯔꯤꯔꯣ?" "ꯍꯣꯏ, ꯏꯃꯧ ꯆꯠꯂꯨꯕꯒꯤ ꯋꯥꯔꯝꯂꯅꯤꯗꯅ ꯏꯃꯥꯅ ꯆꯥꯛꯁꯤ ꯊꯣꯡꯗꯣꯛꯄꯤꯔꯒꯦ ꯇꯧꯕꯅꯤ." "ꯌꯥꯅꯤ ꯏꯃꯥ, ꯅꯃꯧ ꯑꯗꯨꯝ ꯊꯣꯡꯒꯦ. ꯑꯔꯦꯝꯕꯗ ꯏꯃꯥ ꯋꯥꯅꯕꯅꯦ. ꯁꯤ ꯍꯧꯒꯠꯄꯤꯔꯣ, ꯅꯃꯧ ꯊꯣꯡꯍꯧꯔꯒꯦ." "ꯌꯥꯔꯦ ꯌꯥꯔꯦ, ꯉꯁꯤꯗꯤ ꯏꯃꯥꯅ ꯁꯨꯝ ꯊꯣꯡꯕꯤꯔꯒꯦ. ꯅꯨꯡꯇꯤꯒꯤ ꯏꯃꯧꯅꯗ ꯆꯥꯛ ꯊꯣꯡꯂꯒ ꯂꯩꯔꯦ. ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯑꯩꯅ ꯊꯣꯡꯕ ꯌꯥꯏ ꯀꯩꯅꯣ. ꯑꯗꯣ ꯅꯣꯏꯒꯤ ꯏꯃꯥ ꯅꯥꯏ ꯍꯥꯏꯕꯗꯨꯕꯨ ꯀꯝꯗꯧꯍꯧꯔꯒꯦ?" "ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯏꯃꯥ. ꯏꯃꯥꯗꯣ ꯐꯤꯕꯝ ꯌꯥꯝ ꯁꯣꯛꯆꯤꯜꯍꯧꯔꯦ. ꯑꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯇꯥꯟꯅꯁꯤ ꯍꯥꯏꯅꯁꯨ ꯍꯥꯏꯅꯍꯧꯏ." "ꯏꯃꯥꯒꯅꯦ ꯑꯊꯨꯕꯗ ꯑꯃꯨꯛꯇ ꯅꯣꯏ ꯏꯃꯥꯒꯤ ꯑꯅꯥꯕ ꯍꯪꯕꯗꯣ ꯆꯠꯂꯨꯁꯤ. ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝ ꯂꯩꯔꯒ ꯅꯥꯕ ꯌꯥꯕ ꯅꯠꯇꯦ. ꯍꯌꯦꯡꯂ ꯀꯩꯅꯣ ꯏꯃꯥꯒꯤ ꯍꯦꯛꯇ ꯆꯠꯁꯤ." ꯏꯊꯥ ꯊꯥꯖꯗꯅ ꯍꯥꯏꯔꯛꯂꯤꯕ ꯃꯅꯦꯝꯒꯤ ꯋꯥ ꯑꯗꯨꯗ ꯑꯌꯤꯡꯕꯤ ꯃꯊꯃꯣꯏ ꯑꯗꯨ ꯍꯔꯥꯎꯖꯩ꯫ ꯑꯁꯨꯝꯅ ꯃꯅꯤ ꯃꯃꯧ ꯑꯅꯤ ꯑꯗꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯆꯥꯛ ꯊꯣꯡꯃꯤꯟꯅꯔꯤ꯫ ꯑꯌꯤꯡꯕꯤ ꯃꯥꯅ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯄ ꯅꯨꯃꯤꯠꯇꯒꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯃꯅꯦꯝꯒ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯕ ꯐꯪꯖꯕ꯫ ꯉꯁꯤꯗꯤ ꯃꯅꯦꯝꯅ ꯃꯉꯣꯟꯗ ꯅꯨꯡꯁꯤꯅ ꯇꯧꯕꯤꯕ ꯃꯇꯧ ꯑꯁꯤꯗ ꯑꯌꯤꯡꯕꯤ ꯃꯊꯃꯣꯏꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯊꯦꯟꯕꯤ ꯑꯄꯪꯕꯤ ꯃꯅꯦꯝ ꯑꯁꯤꯅ ꯋꯥꯈꯜ ꯇꯥꯔꯛꯂꯕꯗ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯈꯤꯔꯝꯃꯤ꯫